mayambu ahana maktada warina chunggi maikidigi ikok nona taram nokchari ngashisu wari macha mamyam gi damakta kudol tamjanaba aikhoina puruga lakchari tabirasi warina chona pujarak wari macha da amaibi nungsibi numidangni lerak machinda ngaktang thoktuna mamanaba amani pulamba tarabsu maniton nong khara khara tarak putigidi mayumda changlage haduna mana puthoki cycle do amakna thawjilai sumang yorabada cycle dagi kumnaduna mangol tamna cycle do inkhalai mangol cycle do khami aduga makhong khara chotlibado chamthoki haduna nala yariba adudagi makhong khara khara chamlamme asumna chamthokpu loraga imung chalai maniton gi nupina apikpa makhoi gi machanupi phamung na sumdak leire manitona kala chana laga kauri nang muchak charabra punima ri chak chakrabra punima haribsi maniton gi machanupi lechabi ni matam asida maniton gi nupina madi kaada lehobani ai da angang sumli ai chu chadri ai tholagi punna chaminarasi asumna hairam daga angang sing aduna tungkhraba tungda maniton gi nupi se punima gi kaada laktuna punima ba kaurabani adubu matam asida punima se leramdre punima haduna toina mangol phawu thoktuna man kawi adubu punima se thengnadabadagi kadai chakibunu ne nudang sidabu haduna punima gi manam maduna sholi manitona lehaudabra kadai dano nomrak sida numidang ne kadai dano man tho isibu haduna manitona sungyaktang sholak lerami adubu thoini hene khanjiluba waru kari matalete manitona magi nupida maning maya changam siaida laulo ibani hana chathose asumna manitona madi magi nupi chak charare angang singdi chak ingadra haduna hangma matamda magi nupina ngasaina khara pijakhrabani makhoi tumkhrabani yarani haduna haibadagi makha tana wa hina khidre makhoi ani chak chaminari chak chaba tolba matungni maniton gi nupina kolik wairam lo silaba tungda purnima ba amukhana kaad kau changi adubu hauju phaba purnima kaad sleramde aduga lakshula amde magi do bag manakti yamna pin throktuna kaino nimoi pabung hauju phaba purnima do chanakte kadai da leibunu ne haduna yamna pakhana magi no padu wari sarami manitona su hoine nong su dum shuri kadai da no mana chalisibo natraga chen mu chong mu tawribrane manitongi nu pin khumi aduti mande asai phawdang thoga yengusira chen chong mu tawrabsu kari bu tawrabsu amukti yengusira hainabadagi matai manau ani se chatina mum painare aduga toslat macha ma pit kaptuna makhoi lerak lomda adum thori lerak adugi hek machinda waiting shet macha ma leidi madugi waiting shetuda kanagumba amadi phamnaga lei maniton amadi magi nupina tholoktuna toslatuna waiting shet atomda pit kapsilaka matamda nupa ado khangpek khangna ima phawa lawi mane chongi maniton kananu ne yamna phingna mane korubani amadasu kina ima aibu kanbiyu hadun larakpani matai manau ani yamuthuna changshili aduga bungo kaino nangdi waiting shet asida yamna kana kina lawrtabo kedorage nang mana yuga thaklubrane bungo haribsi pakhang machani matam asida bungo na kina khumi tamani ton ai kisu tawde ai ngasai makai yumna changba kiramine manitona kedore yumna changba kari kiriba yamna kana thengmusunate kari ginang kiriba kari legeba kari thenage bungo na khumi tamani ton aina hojik ngak mamangda yumna changlak matamda tamani ton khoigi wapal hoba mamangi pukhido aduda kari nu khangde leitumgumba nunggumba langthabigi makhonda chumbung adum laurg lei ai ta sengna mapa du lan ngamdabadagi asomu thorokpani kana namtang changlabadi changminnaga haduna tawbani tamni ton asengmani nakhoigi mamangi pukhido tamnei asengma tamnei hadun hari maniton amadi magi nupina kaino haribu wadubo aikhoidi ngasi phawbada karimata tade nate nangna haribu wadubo chumraba bungonadi yamna pakhana thawai yamna wana chummi hadun hairari manitona so hai aisu ichan nupido kaadale ramdabadagi nakhoi natai maga aiga thiba laibani nong mutu numidang thokandabani adubu nong murak asida kadai chakhibuna khangdireni
ꯂꯩꯁꯥꯕꯤ ꯃꯆꯥꯅꯒ ꯑꯣꯏꯔꯦ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯝꯒꯗ꯭ꯔꯁꯨ ꯈꯪꯗꯦ ꯂꯥꯎ ꯂꯥꯎ ꯅꯪ ꯍꯥꯟꯅ ꯊꯤꯟꯕꯤꯔꯝꯒꯦ ꯅꯪꯅ ꯀꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯗꯣ ꯂꯥꯟꯊꯣꯛꯄꯤꯒꯦ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯕꯨꯡꯉꯣꯕꯨ ꯄꯨꯔꯒ ꯂꯥꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯗꯨ ꯌꯧꯔꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯡ ꯂꯩꯇꯨꯝꯒꯨꯝꯕ ꯂꯪꯊꯕꯒꯤ ꯃꯈꯣꯜ ꯑꯁꯦ ꯑꯗꯨꯃꯛ ꯇꯥꯔꯔꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯕꯨꯡꯉꯣꯁꯦ ꯑꯃꯨꯛ ꯍꯟꯅ ꯀꯤꯗꯨꯅ ꯃꯅꯤꯡ ꯍꯜꯂꯦ ꯇꯨ ꯀꯔꯤ ꯃꯈꯣꯟꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯅꯤꯇꯣꯟꯁꯨ ꯃꯈꯣꯜ ꯂꯥꯎꯏꯅꯦ ꯅꯨꯄꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯃꯈꯣꯜ ꯂꯥꯎꯔꯛꯏꯅꯦ ꯀꯔꯤ ꯃꯈꯣꯟꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯇꯥꯔꯔꯤ ꯄꯟꯊꯗꯦ ꯀꯔꯤ ꯂꯩꯕꯅꯣ ꯆꯞ ꯆꯥꯅ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯤꯇꯣꯟꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯆꯪꯏ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯥꯅ ꯀꯥꯞꯁꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯊꯥꯗꯣꯛꯂꯒ ꯈꯨꯗꯛ ꯀꯨꯜꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯣꯝꯗ ꯂꯩꯇꯨꯝ ꯂꯪꯊꯔꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯃꯅꯤꯇꯣꯟꯒꯤ ꯅꯨꯄꯤꯁꯨ ꯃꯗꯨ ꯎꯕꯗ ꯀꯤꯔꯝꯃꯤ ꯕꯨꯡꯉꯣꯗꯤ ꯃꯗꯨ ꯌꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯅꯤꯇꯣꯟꯅ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯕꯨꯡꯉꯣꯗꯤ ꯑꯩ ꯀꯤꯖꯩ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯅꯤꯇꯣꯟꯅ ꯑꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯂꯩꯀꯥꯏ ꯃꯤ ꯇꯥꯅꯕ ꯂꯥꯎꯁꯤꯔꯥ ꯃꯁꯤꯕꯨ ꯂꯥꯏꯔꯥ ꯅꯠꯇ꯭ꯔ ꯀꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯈꯠꯅ ꯋꯥꯁꯦ ꯍꯥꯏꯔꯔꯤ ꯃꯅꯤꯇꯣꯟꯒꯤ ꯅꯨꯄꯤꯅꯁꯨ ꯀꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠꯁꯤꯗ ꯃꯈꯨꯠꯁꯤꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯥꯅ ꯌꯦꯡꯂꯔꯤ ꯀꯣꯟꯅꯊꯪꯗ ꯂꯩꯇꯨꯝ ꯂꯪꯊꯔꯕ ꯁꯛꯇꯝ ꯑꯁꯤꯅ ꯅꯣꯛꯂꯛꯄ ꯃꯥꯒꯤ ꯃꯊꯣꯡ ꯑꯁꯤꯅ ꯐꯠ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯍꯦꯛ ꯀꯥꯞꯁꯤꯟꯕꯒꯗꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯎꯔꯨꯔꯦ ꯈꯪꯂꯨꯔꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯄꯨꯔꯅꯤꯃꯥꯕꯨ ꯆꯤꯡꯈꯠꯂꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯥꯒꯤ ꯃꯁꯝ ꯃꯅꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯃꯅꯤꯇꯣꯟꯁꯨ ꯃꯆꯟꯅꯨꯄꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯆꯪꯅꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯗꯕ ꯄꯨꯔꯅꯤꯃꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯗꯨꯅ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯄꯨꯔꯅꯤꯃꯥꯕꯨ ꯌꯨꯝꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ ꯄꯨꯔꯅꯤꯃꯥꯁꯦ ꯆꯠꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯤꯌꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤ ꯃꯕꯨꯡꯅ ꯑꯃꯗꯤ ꯃꯅꯝꯃꯅ ꯅꯪ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯁꯥꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯀꯧꯔꯝꯃꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯅꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯈꯣꯏꯁꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯄꯨꯔꯅꯤꯃꯥ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥꯊꯗꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯈꯔ ꯌꯥꯎꯔꯤ ꯃꯈꯣꯏꯅꯁꯨ ꯍꯦꯛ ꯎꯕꯗ ꯃꯁꯤꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯈꯪꯉꯤ ꯃꯈꯣꯏꯅ ꯅꯣꯡꯃꯔꯛ ꯑꯁꯤꯗ ꯍꯣꯕꯦ ꯆꯦꯟꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯐꯅꯕ ꯍꯣꯠꯅꯈꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯃꯥꯏꯕ ꯂꯥꯛꯏ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯅ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯀꯣꯏꯁꯤꯜꯂꯒ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯃꯥꯅ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯟꯁꯤꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯑꯀꯤꯕ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯟꯅꯈꯤ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯣꯏꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯔ ꯍꯥꯏꯔꯝꯕ ꯆꯣꯡꯂꯝꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯅꯦꯝꯊꯈꯤꯕ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯋꯥꯅꯈꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯅꯤ ꯃꯈꯣꯏꯁꯦ ꯇꯨꯝꯊꯕ ꯄꯣꯊꯥꯕ ꯉꯥꯛꯇꯪ ꯌꯥꯕꯗꯧꯅ ꯇꯧꯔꯤꯕ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯅꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯨꯔꯅꯤꯃꯥꯗꯨ ꯈꯔ ꯁꯦꯟꯅꯔꯝꯃꯨ ꯑꯩ ꯌꯨꯝꯊꯪꯅꯕꯒꯤꯁꯨ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯝꯒꯦ ꯑꯃꯥꯏꯕꯗꯨ ꯑꯃꯨꯛꯇꯒ ꯀꯧꯔꯨꯒꯦ ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯥꯠꯂꯝꯗ ꯂꯩꯈꯤꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯇꯣꯟ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯤ ꯄꯥꯠꯂꯝꯗ ꯐꯥꯝ ꯇꯧꯗꯨꯅ ꯉꯥꯕꯨ ꯌꯣꯛꯇꯨꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯨꯔꯅꯤꯃꯥꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯦꯡꯂꯤꯕꯅꯤ ꯍꯥꯗꯨꯅ ꯌꯦꯡꯈꯤꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯁꯥꯁꯦ ꯇꯥꯔꯪ ꯃꯂꯪ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯔꯤ ꯃꯤ ꯎꯕꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕꯤ ꯀꯔꯤꯒꯨꯝꯕꯗꯅ ꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯪꯅꯣꯛ ꯅꯣꯛꯄꯤꯁꯦ ꯑꯗꯨꯃꯛ ꯇꯧꯔꯔꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯅꯩ ꯑꯗꯨꯒ ꯃꯅꯤꯇꯣꯟꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯈꯪꯅꯣꯛ ꯅꯣꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯅꯦꯅꯦ ꯅꯦꯅꯦ ꯍꯥꯗꯨꯅ ꯃꯅꯥꯛ ꯆꯪꯉꯝꯕꯁꯦ ꯃꯈꯣꯏ ꯐꯥꯎꯕ ꯃꯅꯥꯛ ꯆꯪꯕ ꯉꯝꯗꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯅꯤꯇꯣꯟꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯂꯔꯦ ꯑꯃꯥꯏꯕꯁꯨ ꯂꯥꯛꯂꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯊꯥꯗꯣꯛꯀꯗꯕ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅ ꯂꯥꯡꯗꯨꯅ ꯇꯧꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥꯁꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕꯅꯤ ꯃꯍꯥꯛ ꯀꯣꯏꯆꯣꯡ ꯆꯣꯡꯉꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯃꯤ ꯑꯃꯅꯤꯅ ꯃꯥꯕꯨ ꯐꯥꯔꯔꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥꯗꯨ ꯀꯞꯄꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯞꯀꯅꯨ ꯍꯥꯗꯨꯅ ꯊꯦꯝꯃꯤ ꯑꯃꯥꯏꯕꯅ ꯑꯁꯣꯝꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯔꯤ ꯃꯥꯒꯤꯗꯃꯛꯇ ꯃꯣꯏꯗꯥ ꯅꯨꯃꯤꯇꯝ ꯁꯥꯗꯨꯅ ꯎꯁꯤꯟ ꯑꯣꯏꯅꯕ ꯊꯥꯗꯣꯛꯅꯕꯅꯤ ꯍꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯣꯠꯂꯝꯗꯤ ꯂꯣꯏꯅ ꯁꯨꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯤꯜꯂꯔꯦ ꯑꯃꯨꯛꯇ ꯑꯁꯤꯒꯨꯝꯕꯁꯤ ꯄꯥꯛꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯂꯥꯞꯅ ꯂꯥꯞꯅ ꯁꯝꯕꯜ ꯋꯥꯡꯕꯗꯒꯤ ꯌꯦꯡꯅꯕ ꯌꯥꯎꯔꯔꯤ ꯑꯍꯜꯁꯤꯡ ꯑꯃꯅꯤꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯅꯨꯀꯣ ꯑꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯅꯨꯀோ ꯍꯥꯗꯨꯅꯗꯤ ꯌꯦꯡꯍꯟꯗꯕꯁꯨ ꯌꯥꯎꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯥꯟꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯏ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯁꯤꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯊꯤꯜ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯤꯑꯣꯏꯁꯤꯡ ꯐꯥꯔꯤꯕꯅꯤ ꯑꯃꯥꯏꯕꯁꯤꯅ ꯃꯥꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯗꯣ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅꯗꯤ ꯄꯥꯏꯌꯨ ꯀꯗꯥꯏ ꯆꯠꯄꯅ ꯌꯦꯡꯁꯤ ꯍꯥꯗꯨꯅ ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯏꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯂꯝꯂꯒ ꯃꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯏ ꯆꯦꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯇꯥꯟꯅꯕꯁꯤꯡ ꯁꯦꯟꯅꯕꯁꯤꯡꯗꯨꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯃꯥꯕꯨ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯝ ꯇꯨꯡꯏꯟꯅꯩ ꯑꯃꯥꯏꯕꯁꯤꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯥꯁꯨ ꯇꯨꯡꯏꯜꯂꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯆꯦꯟꯕꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅꯗꯨꯅ ꯇꯨꯡꯏꯟꯅꯔꯛꯏ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯃꯆꯤꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯂꯧꯕꯨꯛ ꯃꯆꯤꯟ ꯑꯗꯨ ꯌꯧꯕꯗ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯏ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯔꯛꯏ ꯀꯤꯕꯅ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯎꯅꯒꯅꯨ ꯍꯥꯗꯨꯅ ꯍꯥꯏꯔꯔꯤ ꯄꯨꯔꯅꯤꯃꯥꯒꯤ ꯍꯥꯏꯅꯤꯡꯂꯤꯕ ꯃꯥꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯁꯤ ꯍꯥꯗꯨꯅ ꯉꯥꯏꯅꯔꯤ ꯂꯧꯕꯨꯛ ꯃꯆꯤꯟ ꯌꯧꯔꯕꯗ ꯄꯨꯔꯅꯤꯃꯥꯅ ꯆꯠꯂꯣꯀꯣ ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯨꯕꯤꯒꯗꯧꯔꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯥꯕꯤꯒꯗꯧꯔꯦ ꯇꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯅ ꯆꯩ ꯄꯥꯏꯔꯒ ꯉꯥꯏꯔꯒ ꯂꯩꯔꯦ ꯅꯪ ꯆꯠꯂꯣ ꯍꯥꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏ ꯍꯥꯗꯨꯅ ꯇꯥꯟꯕꯒꯤ ꯃꯇꯧ ꯑꯁꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯇ ꯎꯔꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯀꯔꯤ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯆꯪꯂꯛꯄꯗ ꯃꯅꯤꯇꯣꯟ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯁꯨꯝꯅ ꯎꯔꯛꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯗ ꯑꯁꯨꯝꯅ ꯆꯪꯂꯤꯕꯁꯦ ꯀꯔꯤ ꯐꯠꯇꯕ ꯂꯩꯕꯅꯣ ꯃꯇꯨꯡꯗ ꯍꯧꯔꯛꯇꯅꯕ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯗꯨꯅ ꯍꯥꯏꯔꯔꯤ ꯑꯃꯥꯏꯕꯁꯤꯅꯁꯨ ꯃꯇꯨꯡꯗ ꯍꯧꯗꯅꯕ ꯃꯥꯒꯤ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯁꯤ ꯑꯗꯨꯒ ꯌꯨꯝꯁꯤꯁꯨ ꯀꯔꯤ ꯐꯠꯇꯕ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯨꯝꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤ ꯍꯥꯗꯨꯅ ꯑꯃꯥꯏꯕꯅꯗꯤ ꯐꯖꯅ ꯍꯥꯏ ꯄꯨꯔꯅꯤꯃꯥ ꯀꯥꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯍꯜꯂꯒ ꯊꯝꯂꯔꯤ ꯃꯍꯥꯛꯁꯦ ꯐꯔꯦ ꯍꯥꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯐꯕꯗꯤ ꯑꯣꯏꯈꯤꯗꯦ ꯌꯨꯝꯁꯤꯗ ꯐꯔꯦ ꯍꯥꯗꯨꯅ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯔꯛꯇ ꯑꯃꯨꯛ ꯍꯧꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯊꯣꯛꯂꯔꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ ꯃꯁꯤꯕꯨ ꯇꯣꯏꯅ ꯁꯨꯝ ꯍꯧꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕꯁꯦ ꯇꯠꯇꯅ ꯐꯥꯎꯅꯔꯝꯃꯤ ꯍꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯑꯗꯨꯝ ꯌꯦꯡꯅꯔꯤ ꯄꯨꯔꯅꯤꯃꯥꯒꯤꯁꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯈꯪꯅꯖꯕ ꯆꯥꯟꯅꯖꯕ ꯂꯩ ꯑꯁꯨꯝꯅ ꯈꯪꯅꯖꯕ ꯆꯥꯟꯅꯖꯕ ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥꯒꯤ ꯑꯁꯨꯝꯅ ꯑꯅꯥꯕ ꯇꯣꯏꯅ ꯍꯧꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯄꯥꯎ ꯑꯁꯦ ꯈꯪꯅꯖꯕꯗꯨꯅ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯕ ꯅꯣꯛꯅꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯄꯨꯔꯅꯤꯃꯥꯗ ꯅꯨꯡꯁꯤꯔꯝꯕꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯄꯥꯎ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯀꯣꯏꯕ ꯌꯥꯔꯣꯏ ꯂꯥꯏ ꯇꯣꯡꯕꯤꯅꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯌꯥꯝꯅ ꯉꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯂꯥꯞꯊꯣꯛꯅꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯇꯧꯈꯤ
ꯄꯨꯔꯅꯤꯃꯥ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯈꯤ ꯂꯩꯐꯝ ꯈꯪꯈꯤꯗꯦ ꯄꯣꯊꯥꯐꯝ ꯈꯪꯈꯤꯗꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯣꯟꯅ ꯀꯞꯆꯩ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯋꯥꯏ ꯋꯥꯕ ꯌꯥꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯅꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕꯁꯦ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯏ ꯄꯥꯏꯁꯤꯜꯂꯛꯏ ꯑꯁꯤꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯇꯠꯇꯅ ꯊꯦꯡꯅꯔꯛꯏ ꯑꯃꯥꯏꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯂꯩꯕꯅꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯈꯣꯏꯗ ꯌꯦꯠꯂꯤꯕꯁꯤꯕꯨ ꯍꯥꯗꯅꯁꯨ ꯌꯦꯡꯕꯤꯕꯅꯤ ꯌꯦꯡꯅ ꯑꯗꯨꯃꯛ ꯃꯇꯝ ꯈꯔ ꯊꯣꯛꯈꯤꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯂꯛꯀꯅꯤ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕꯁꯦ ꯃꯅꯤꯇꯣꯟꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯠꯇꯅ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯤꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯒ ꯃꯃꯥꯒ ꯃꯈꯣꯏꯅ ꯄꯥꯠꯂꯝꯗ ꯐꯥꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯀꯨꯏꯅ ꯃꯥꯒꯤ ꯑꯅꯥꯕ ꯍꯧꯗ꯭ꯔꯦ ꯍꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯃꯥꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯪꯍꯣꯏ ꯍꯥꯋꯣꯏ ꯆꯣꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯤꯠꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯗꯨꯅ ꯃꯁꯥꯗꯨ ꯐꯅ ꯀꯟꯅ ꯂꯦꯡꯍꯜꯂꯕꯁꯨ ꯃꯪꯂꯥꯛꯅꯕꯒꯤ ꯃꯇꯧꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯅ ꯃꯪ ꯑꯁꯤꯗ ꯃꯥꯕꯨ ꯇꯥꯟꯕ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯆꯣꯔꯣꯟ ꯌꯥꯝꯅ ꯂꯣꯟꯈꯤꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯈꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯦꯡꯍꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣ ꯍꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯍꯜꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯊꯕꯥꯛꯀ ꯊꯝꯗꯨꯅ ꯃꯁꯥ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯃꯥꯅ ꯀꯟꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯏꯀꯟꯅꯕ ꯉꯝꯈꯤꯗꯦ ꯄꯥꯠꯁꯤꯒ ꯊꯥꯡꯅꯕꯗ ꯈꯔ ꯂꯥꯞꯅ ꯑꯇꯣꯞꯄꯁꯤꯡꯁꯨ ꯂꯩꯅꯕ ꯌꯥꯎꯔꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯅꯅꯕ ꯃꯅꯤꯇꯣꯟꯒꯤ ꯃꯃꯥꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯤ ꯁꯤꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯃꯥꯅ ꯂꯥꯎꯔꯛꯏ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯇꯨꯝꯂꯝꯕꯁꯤꯡ ꯑꯗꯨ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯩꯉꯥꯟ ꯄꯥꯏꯗꯨꯅ ꯆꯤꯟꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯂꯥꯏꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯃꯍꯥꯛꯁꯦ ꯁꯤꯈꯤ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯅꯤꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯈꯣꯏ ꯇꯥꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯄꯥꯡꯊꯣꯛꯈꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯑꯃꯥꯏꯕꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯦ ꯃꯪꯂꯥꯛꯅꯕ ꯅꯠꯇꯦ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤ ꯃꯈꯣꯏꯅ ꯇꯥꯈꯤ ꯃꯁꯤꯗ ꯃꯅꯤꯇꯣꯟ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯌꯥꯝꯅꯁꯨ ꯀꯤꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯨꯝ ꯃꯇꯩ ꯃꯌꯥꯝ ꯇꯥꯔꯤ ꯃꯁꯤꯗꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯀꯔꯤꯃꯠꯇ ꯊꯣꯛꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯈꯛꯇ ꯑꯇꯝꯅꯅ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯕ ꯍꯧꯔꯛꯈꯤ ꯄꯥꯈꯠꯄ ꯍꯦꯟꯕꯗꯒꯤ ꯑꯃꯥꯏꯕ ꯀꯌꯥ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗꯦ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯑꯗꯨꯁꯨ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯃꯨꯛ ꯂꯩꯈꯤꯔꯝꯗꯦ ꯃꯅꯤꯇꯣꯟ ꯇꯁꯦꯡꯅꯃꯛ ꯀꯤꯕ ꯍꯦꯜꯂꯛꯏ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯛꯏ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯕ ꯀꯤꯔꯛꯂꯦ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯃꯇꯝ ꯑꯃ ꯂꯥꯏꯁꯤꯡ ꯁꯥꯟꯅꯐꯝ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯈꯣꯏꯒꯤ ꯃꯀꯥꯗ ꯌꯦꯠꯂꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯅꯈꯣꯏꯅ ꯀꯔꯤ ꯁꯥꯖꯤꯜꯂꯕ꯭ꯔꯥ ꯀꯥꯏꯁꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯈꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯩꯈꯣꯏꯕꯨ ꯌꯥꯎꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯅ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯕ ꯂꯩꯔꯕꯅꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯂꯥꯏꯇꯤꯟ ꯑꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯃꯔꯛꯇ ꯑꯅꯥꯕ ꯍꯧꯔꯒ ꯂꯩꯔꯔꯦ ꯃꯁꯤꯗꯗꯤ ꯇꯁꯦꯡꯅꯃꯛ ꯃꯅꯤꯇꯣꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯄꯤꯛꯂꯤꯕꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯃꯊꯪ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯖꯕꯗꯒꯤ ꯃꯅꯤꯇꯣꯟꯅ ꯃꯈꯣꯏꯒꯤꯗꯤ ꯂꯧꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯂꯩꯔꯛ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯂꯧꯕꯨꯛ ꯍꯦꯛ ꯇꯥꯏꯅꯕꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯨ ꯑꯣꯏꯕ ꯌꯥꯕ ꯂꯧ ꯂꯩꯔꯤ ꯃꯁꯤꯗ ꯃꯥꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯒꯦ ꯃꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝꯐꯝ ꯌꯥꯇ꯭ꯔꯥ ꯐꯖꯅ ꯍꯨꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯈꯤꯔꯝꯃꯤ ꯃꯅꯤꯇꯣꯟ ꯇꯁꯦꯡꯅꯃꯛ ꯊꯋꯥꯏꯗꯤ ꯆꯥꯛꯅꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯂꯥꯏ ꯇꯣꯡꯕꯤ ꯍꯦꯂꯣꯏ ꯇꯣꯡꯕꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯅꯤꯇꯣꯟ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤꯅꯤ ꯃꯅꯤꯇꯣꯟꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯃꯥꯅ ꯂꯧꯈꯤꯔꯝꯃꯤ ꯃꯅꯤꯇꯣꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯥꯏꯇꯤꯟ ꯑꯣꯛꯅꯗꯨꯅ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯃꯔꯛꯇ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕꯁꯤꯗ ꯃꯥꯅ ꯄꯦꯟꯖꯗꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯀꯟꯕ ꯉꯝꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯕ ꯃꯇꯝꯗ
ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯇꯣꯟꯒꯤ ꯋꯥꯁꯛꯅꯤ ꯃꯥꯅ ꯈꯟꯖꯕ ꯃꯥꯅ ꯅꯤꯡꯖꯕ ꯐꯤꯔꯞꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯅꯤꯇꯣꯟꯅ ꯑꯇꯝꯅꯅ ꯑꯁꯤꯒꯨꯝꯕ ꯑꯈꯪꯕ ꯑꯍꯩꯕ ꯑꯃꯥꯏꯕꯗ ꯑꯃꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯝꯕ ꯃꯥꯅ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯝꯕ ꯀꯩꯗꯧꯉꯩꯗꯤ ꯌꯥꯗꯦ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯑꯩ ꯑꯣꯏꯕꯁꯨ ꯉꯝꯃꯣꯏ ꯑꯩ ꯄꯥꯈꯠꯂꯦ ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏ ꯑꯗꯨꯕు ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯆꯥꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯅꯪ ꯍꯩꯇꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯕꯁꯤꯡꯗ ꯅꯪꯅ ꯈꯔ ꯀꯜꯂꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯑꯅꯧꯕꯁꯤꯡ ꯅꯈꯣꯏꯅ ꯈꯔ ꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯏꯄꯥꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯨ ꯅꯪꯒꯤ ꯄꯨꯄꯨ ꯕꯣꯕꯣꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯦꯅꯦꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯁꯦ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯈꯪ ꯃꯆꯥ ꯐꯔꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯥꯎꯇꯣꯝꯕꯒꯤ ꯃꯆꯦ ꯂꯩ ꯃꯆꯦꯅꯁꯨ ꯅꯥꯎꯇꯣꯝꯕꯗ ꯃꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯥꯎꯇꯣꯝꯕ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯈꯤ ꯃꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯇꯧꯏ ꯃꯄꯥꯕꯨꯡꯅ ꯄꯥꯝꯗꯦ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯠꯄꯒꯨꯝ ꯇꯧꯕꯒꯨꯝ ꯇꯧꯏ ꯐꯠꯇꯕ ꯃꯤ ꯄꯨꯟꯗꯨꯅ ꯉꯥꯎꯁꯤꯟꯅꯕꯒꯤ ꯃꯇꯧ ꯐꯥꯎꯕ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯔꯤ ꯐꯠꯇꯕ ꯆꯥꯁꯤꯜꯂꯨꯕꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯅꯦ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯃꯥ ꯆꯪꯂꯨꯕ ꯇꯥꯔꯕꯗꯤ ꯄꯨꯔꯅꯤꯃꯥꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯣꯏꯔꯣꯜ ꯂꯣꯟꯕꯗꯧꯅ ꯑꯅꯥꯕ ꯍꯧꯕꯒꯤ ꯃꯇꯧ ꯑꯁꯤ ꯇꯧꯏ ꯄꯨꯔꯅꯤꯃꯥꯗꯣ ꯍꯧꯖꯤꯛ ꯂꯥꯏ ꯌꯦꯠꯂꯒ ꯂꯩꯔꯤꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯅꯥꯎꯇꯣꯝꯕꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥꯗ ꯃꯁꯤ ꯆꯩꯊꯦꯡ ꯑꯁꯤ ꯇꯠꯇꯅ ꯐꯪꯕ ꯍꯧꯔꯛꯏ ꯃꯄꯥꯅꯁꯨ ꯉꯥꯡꯉꯤ ꯃꯃꯥꯅꯁꯨ ꯉꯥꯡꯉꯤ ꯃꯆꯦꯅꯁꯨ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯄꯨꯔꯅꯤꯃꯥꯒꯤ ꯑꯅꯥꯕꯅ ꯍꯦꯟꯖꯤꯜꯂꯛꯄ ꯅꯥꯎꯇꯣꯝꯕꯅ ꯉꯥꯎꯁꯤꯟꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯛꯇꯕ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯃꯄꯥꯕꯨꯡꯅ ꯅꯇꯣꯝꯇ ꯌꯥꯎꯕ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯕꯒꯤ ꯃꯍꯩꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯏꯀꯥꯏꯕꯁꯦ ꯅꯪꯗ ꯅꯪ ꯃꯥꯡꯈ꯭ꯔꯣ ꯅꯪꯗ ꯅꯪ ꯁꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯁꯥ ꯁꯟ ꯐꯨꯕꯗꯨꯅ ꯂꯥꯝꯐꯨ ꯐꯨꯔꯒ ꯀꯜꯂꯒ ꯇꯥꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯤ ꯅꯥꯎꯇꯣꯝꯕ ꯃꯥꯡꯈꯤꯕ ꯌꯨꯝꯁꯤꯗ ꯂꯩꯈꯤꯗꯕ ꯅꯣꯡ ꯅꯤꯅꯤꯒꯤ ꯉꯥꯛꯇꯪ ꯁꯥꯎꯕꯒꯤ ꯃꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯆꯦꯁꯨ ꯀꯞꯄꯤ ꯃꯅꯦ ꯄꯨꯔꯅꯤꯃꯥꯁꯨ ꯀꯞꯄꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅꯗꯤ ꯍꯥꯏ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯅ ꯐꯍꯟꯅꯤꯡꯕ ꯍꯦꯟꯕꯗꯒꯤ ꯋꯥꯔꯛꯄꯗ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯊꯤꯒꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯕꯒꯤ ꯉꯥꯡꯕ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯃꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯐꯪꯈꯤꯗ꯭ꯔꯦ ꯃꯃꯥꯁꯦ ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯒ ꯑꯣꯏꯔꯦ ꯐꯠꯇꯅꯨꯡꯒ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯆꯥꯛ ꯆꯥꯗꯕ ꯀꯌꯥ ꯑꯗꯨꯅ ꯑꯅꯥꯕ ꯑꯣꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥꯁꯨ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯌꯥꯗꯕꯗꯒꯤ ꯃꯥꯁꯨ ꯃꯔꯛꯇ ꯋꯥꯟꯊꯕꯁꯦ ꯇꯣꯏꯅ ꯍꯦꯟꯒꯠꯂꯛꯏ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯦꯟꯅ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯇꯠꯇꯅ ꯊꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯃꯅꯤꯇꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯟꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤ ꯂꯥꯏꯀꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯐꯅꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯎꯇꯣꯝꯕ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯥꯎꯇꯣꯝꯕꯅ ꯑꯁꯣꯝꯗ ꯀꯩꯗꯧꯔꯤ ꯊꯕꯛ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯈꯨꯠꯄꯨ ꯑꯃ ꯁꯦꯝꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯀꯟꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯃꯁꯥ ꯀꯟꯅ ꯉꯝꯗꯕꯒꯤ ꯄꯥꯎ ꯑꯁꯦ ꯄꯥꯎ ꯃꯊꯪ ꯄꯤꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯥ ꯅꯣꯡꯃꯗꯤ ꯆꯠꯂꯨꯏ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯎꯕꯗ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏ ꯂꯣꯏꯅ ꯀꯞꯅꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯦ ꯄꯨꯔꯅꯤꯃꯥꯁꯨ ꯀꯞꯈꯤ ꯅꯍꯥꯟ ꯃꯈꯩ ꯅꯪ ꯀꯗꯥꯏꯗ ꯃꯥꯡꯂꯨꯕꯅꯣ ꯅꯪ ꯀꯔꯤꯒꯤꯗꯃꯛ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯀꯞꯅꯈꯤ ꯃꯄꯥꯕꯨꯡꯅꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯐꯨꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯤꯒꯤ ꯏꯄꯥꯕꯨ ꯋꯥꯔꯧꯗꯨꯅ ꯂꯣꯠꯂꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯂꯥꯞꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏ ꯅꯪꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯩꯗꯧꯔꯒ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯊꯕꯛ ꯁꯨꯔꯒ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯏꯀꯥꯏꯔꯝꯃꯤ ꯅꯥꯎꯇꯣꯝꯕꯒꯤ ꯏꯃꯨꯡ ꯑꯁꯦ ꯂꯟ ꯊꯨꯝꯗ ꯀꯔꯤꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯅ ꯂꯧꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯊꯕꯛ ꯀꯔꯤꯃꯠꯇ ꯁꯨꯗ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯥꯗ ꯊꯕꯛ ꯁꯨꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯗꯤ
ꯃꯄꯥꯕꯨꯡꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯃꯁꯦ ꯃꯄꯥꯕꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ꯫ ꯃꯃꯥꯒꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯄ ꯃꯇꯧ ꯑꯗꯨꯒ ꯃꯅꯦ ꯄꯨꯔꯅꯤꯃꯥꯒꯤ ꯃꯥꯒꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯏ ꯇꯣꯡꯕ ꯑꯅꯥꯕ ꯍꯧꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛꯁꯨ ꯃꯄꯥꯕꯨꯡꯒꯤ ꯊꯃꯣꯏ ꯄꯦꯟꯖꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯠꯂꯤꯕꯁꯦ ꯃꯍꯥꯛ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯂꯨꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯑꯃꯥꯏꯕ ꯑꯣꯏꯔꯦ, ꯑꯃꯥꯏꯕꯒꯤ ꯂꯣꯏꯁꯪ ꯂꯤꯡꯈꯠꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯊꯃꯣꯏ ꯄꯦꯟꯖꯅꯕ ꯃꯥꯅ ꯍꯦꯛ ꯈꯨꯝꯗꯣꯛꯂꯨꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡ, ꯃꯅꯦ ꯄꯨꯔꯅꯤꯃꯥ, ꯃꯃꯥ ꯑꯗꯨꯒ ꯃꯁꯦ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯥꯡꯂꯨꯕ ꯇꯥꯔꯕꯁꯨ ꯃꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯊꯨꯡꯍꯟꯕ ꯉꯝꯒꯗꯣꯔꯦ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯍꯧꯔꯤꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯥꯎꯇꯣꯝꯕꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯅꯕ ꯐꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯤꯅꯝꯕꯅꯤ, ꯑꯣꯏꯗꯕꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ, ꯑꯥꯗ ꯂꯣꯏꯁꯪꯗ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ, ꯑꯩꯒꯤ ꯇꯝꯒꯗꯕ ꯈꯪꯒꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯩ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯦ, ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯑꯅꯥꯕ ꯐꯅꯕ, ꯏꯃꯥꯈꯣꯏꯒꯤ ꯑꯅꯥꯕ ꯐꯅꯕ, ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯒꯨꯝꯇ ꯍꯧꯔꯛꯇꯅꯕ ꯑꯩꯅ ꯁꯤꯜꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯜꯍꯜꯂꯝꯂꯒ ꯅꯥꯎꯇꯣꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯊꯕꯛꯐꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯉꯨꯔꯤꯕ ꯃꯥꯒꯤ ꯑꯣꯏꯗꯕꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯃꯁꯥꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯟꯊꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯅꯤꯇꯣꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯃꯥꯏꯕ ꯑꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯑꯃꯥꯏꯕꯒꯤ ꯂꯣꯏꯁꯪꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯂꯣꯏꯁꯪꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯎꯊꯣꯛꯆꯅ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯇꯣꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯕ ꯃꯥꯅ ꯂꯩ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯥꯅ ꯏꯁꯤꯡ ꯈꯤꯛꯂꯒ ꯂꯝꯕꯤꯗ ꯆꯠꯂꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯂꯥꯛꯂꯤꯕꯗꯣ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯍꯦꯁ, ꯃꯁꯤ ꯁꯣꯏꯗꯅ ꯑꯃꯥꯏꯕꯤ ꯑꯣꯏꯒꯅꯤ, ꯑꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯒꯤ ꯂꯣꯏꯁꯪꯗ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ, ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤꯁꯤꯒ ꯃꯅꯥꯛ ꯇꯝꯅ ꯃꯅꯤꯇꯣꯟ ꯇꯞꯅ ꯇꯞꯅ ꯆꯪꯉꯤ꯫ ꯃꯅꯤꯇꯣꯟꯅ ꯃꯅꯥ ꯑꯗꯨ ꯌꯧꯔꯕꯗ ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ? ꯅꯨꯄꯤ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯆꯍꯤ ꯃꯤꯌꯥꯏ ꯈꯔ ꯍꯦꯜꯂꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯉꯣꯟꯗꯔ? ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯏꯃꯥ ꯃꯥꯏꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯅꯥꯎꯇꯣꯝꯕꯒꯤ ꯂꯣꯏꯁꯪꯗ ꯂꯩꯕꯤꯕ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯏꯃꯥ ꯃꯥꯏꯕꯤꯗꯨꯅ ꯅꯥꯎꯇꯣꯝꯕ? ꯀꯅꯥ ꯅꯥꯎꯇꯣꯝꯕ? ꯃꯅꯤꯇꯣꯟꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯃꯥꯒꯤ ꯑꯃꯥꯏꯕꯒꯤ ꯂꯣꯏꯁꯪ ꯂꯤꯡꯈꯠꯂꯒ ꯂꯩ ꯍꯥꯏ, ꯃꯥꯒꯤ ꯂꯣꯏꯁꯪꯗꯁꯨ ꯃꯤ ꯌꯥꯝꯅ ꯂꯩ ꯍꯥꯏ, ꯑꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯍꯦꯛ ꯎꯖꯕꯁꯤꯗ ꯂꯣꯏꯁꯪꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯖꯗꯕꯗꯒꯤ ꯍꯪꯖꯕꯅꯤ, ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯈꯨꯜ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕ ꯀꯧꯕ ꯑꯃꯥꯏꯕ ꯂꯣꯏꯁꯪ ꯂꯤꯡꯈꯠꯄ? ꯑꯩꯗꯤ ꯇꯥꯗꯦ, ꯈꯪꯗꯦꯕꯨ꯫ ꯍꯣꯏ, ꯂꯩꯔꯝꯕꯕꯨꯗꯤ ꯌꯥꯏ, ꯃꯥꯕꯨ ꯑꯇꯣꯞꯄ ꯃꯃꯤꯡꯒꯗꯤ ꯀꯧꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯇꯣꯟꯅ ꯅꯥꯎꯇꯣꯝꯕ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ, ꯈꯨꯜ ꯑꯁꯤꯗ ꯃꯥꯁꯨ ꯂꯩꯕꯅꯤ, ꯏꯃꯥ ꯃꯥꯏꯕꯤꯅ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯤꯕ? ꯑꯃꯥꯏꯕꯤꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯂꯣꯏꯁꯪ ꯂꯩꯖꯩ, ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯐꯩ ꯐꯩ, ꯑꯉꯥꯡꯗꯨꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯕꯅꯣꯅꯤ? ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯇꯣꯟ ꯑꯃ ꯍꯥꯏ, ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯄꯥꯈꯪꯅꯤꯗ, ꯆꯍꯤ 24-25 ꯆꯪꯂꯝꯈꯤꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤꯗꯨꯅ, ꯑꯗꯨꯗꯤ ꯅꯧꯔꯤꯅꯦ꯫ ꯑꯩꯈꯣꯏꯒꯁꯨ ꯅꯣꯡꯃ ꯈꯪꯅꯕ ꯌꯥꯏ, ꯈꯨꯜꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯐꯔꯤꯕꯅꯤꯅꯦ, ꯃꯈꯣꯏ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯔꯛꯄꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯅꯤꯇꯣꯟ ꯑꯃ ꯈꯨꯝꯃꯤ, ꯏꯃꯥ ꯃꯥꯏꯕꯤ ꯈꯣꯏꯒꯤꯅ ꯀꯔꯤ ꯂꯣꯏꯁꯪ? ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯃꯊꯪ ꯀꯔꯝꯕ ꯊꯦꯡꯅꯕ ꯌꯥꯒꯅꯤ? ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤꯗꯨꯅ ꯈꯨꯝꯃꯤ, ꯍꯦꯛ ꯊꯦꯡꯅꯁꯦ ꯍꯥꯏꯔꯕꯗꯤ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯤꯔꯛꯎ, ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯈꯪꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯃꯔꯝꯗꯁꯨ ꯃꯅꯤꯇꯣꯟꯅ ꯈꯔ ꯈꯪꯍꯧꯔꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯎꯅꯕ ꯂꯥꯛꯄꯗ ꯊꯦꯡꯅꯕ ꯐꯪꯈꯤꯗꯦ꯫ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯍꯪꯒꯅꯤ, ꯑꯃꯗ ꯑꯃꯨꯛ ꯍꯪꯒꯅꯤ, ꯈꯨꯜ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯅ ꯍꯪꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯅꯥꯎꯇꯣꯝꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯁꯤꯡ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯥꯎꯇꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯗꯤ ꯉꯁꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ, ꯑꯇꯣꯞꯄ ꯂꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤ, ꯅꯨꯃꯤꯠ 5-6ꯅꯤꯔꯣꯝ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯁꯤꯅ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯄꯥꯎ ꯈꯔ ꯇꯝꯃꯨ,
ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯈꯔ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯖꯥꯠꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯅꯥꯎꯇꯣꯝꯕ ꯈꯣꯏꯅ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯥꯎꯇꯣꯝꯕ ꯃꯊꯥ ꯁꯥꯔꯔꯦ꯫ ꯑꯁ ꯑꯩꯅ ꯄꯥꯕꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕꯗꯨꯒ ꯄꯥꯕꯨꯡꯅ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯀꯔꯝ ꯇꯧꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯊꯥ ꯁꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯏꯅ ꯀꯨꯞꯄ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯖꯔꯕ ꯁꯪ ꯃꯆꯥ ꯑꯃꯈꯛ ꯈꯣꯂꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯥꯔꯝꯃꯤ꯫ ꯃꯅꯨꯡ ꯑꯁꯤꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯈꯣꯏꯅ ꯂꯩꯔꯨꯗꯨꯅ ꯃꯈꯣꯏꯅ ꯊꯤꯔꯨꯗꯨꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯂꯦ꯫ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠꯁꯦ ꯃꯈꯣꯏ ꯊꯕꯛ ꯂꯦꯞꯄꯤ꯫ ꯃꯈꯣꯏꯕꯨ ꯍꯥꯞꯆꯤꯟꯕꯅꯦ, ꯃꯀꯣꯛꯇ ꯈꯨꯗꯩꯕꯨ ꯌꯦꯠꯁꯤꯟꯅꯕꯅꯦ, ꯃꯈꯣꯏ ꯃꯁꯝ ꯄꯨꯟꯅ ꯍꯥꯞꯆꯤꯟꯅꯔꯒ ꯑꯃꯥꯏꯕꯒꯤ ꯁꯛꯂꯣꯟꯁꯤꯡ ꯇꯧꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯇꯧꯁꯤꯟꯅꯕ ꯍꯥꯏꯔꯗꯣ ꯑꯁꯦꯡꯕꯗꯒꯤ ꯍꯦꯟꯅ ꯃꯥꯟꯕ꯫ ꯃꯄꯥꯕꯨꯡ ꯑꯗꯨ ꯍꯦꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯂꯥꯏꯐꯥꯎ ꯐꯥꯎꯕ ꯁꯥꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯇꯧꯅꯗꯨꯅ ꯃꯆꯤ ꯊꯕꯛ ꯇꯧꯅꯕ ꯌꯥꯎꯅꯔꯤ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯈꯣꯏ ꯍꯥꯞꯆꯤꯟꯗꯨꯅ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯄꯦꯟꯖꯈ꯭ꯔꯦ, ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯍꯩꯕ ꯅꯠꯇꯦ, ꯂꯥꯏ ꯐꯖꯅ ꯀꯤꯕ ꯅꯥꯎꯇꯣꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯂꯔꯤ ꯃꯍꯥꯛ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯑꯇꯩ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗꯁꯨ ꯃꯥ ꯍꯔꯥꯎꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯂꯨꯕ ꯇꯥꯔꯕꯁꯨ ꯃꯄꯥꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯃꯥꯅ ꯉꯥꯛꯂꯝꯃꯤ꯫ ꯂꯣꯏꯁꯪ ꯂꯤꯡꯈꯠꯇꯨꯅ ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯈꯤ꯫ ꯂꯩꯔꯤꯕ ꯑꯇꯩ ꯅꯥꯎꯇꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨꯅ ꯑꯃꯥꯏꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯄꯥꯕꯨꯡꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯥꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯁꯪꯂꯕꯗꯤ ꯑꯃꯨꯛꯇꯪ ꯏꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯜꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯆꯤ ꯃꯇꯥꯏꯗ ꯊꯣꯛꯄ ꯌꯥꯎꯔꯔꯤ, ꯅꯈꯣꯏꯅ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯁꯥꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯁꯥꯁꯤꯟꯅꯕ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤꯁꯨ ꯅꯣꯛꯄ ꯌꯥꯎꯔꯔꯤ ꯈꯤꯈꯤ꯫ ꯑꯗꯨꯕꯨ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯅꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯣꯛꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯄꯥꯕꯨꯡ ꯑꯁꯦ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯅꯥꯎꯇꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯅꯥꯎꯇꯣꯝꯕ ꯀꯨꯏꯅ ꯂꯩꯊꯕ ꯇꯥꯔꯕꯗꯤ ꯃꯄꯥꯕꯨꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯕ, ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗꯗꯤ ꯄꯥꯕꯨꯡ ꯃꯁꯤ ꯌꯦꯡꯕ ꯌꯥꯗꯦ, ꯃꯄꯥꯟꯗ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯕꯨꯡ ꯑꯁꯦ ꯑꯗꯨꯝ ꯈꯨꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥ ꯀꯣꯏꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ ꯑꯁꯦ ꯃꯥꯅ ꯊꯤꯔꯨꯕꯅꯤ꯫ ꯃꯥꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯁꯪꯂꯦꯟ ꯑꯁꯦ ꯃꯥꯅ ꯊꯦꯡꯅꯔꯦ꯫ ꯏꯅ ꯀꯨꯞꯄꯤ, ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯖꯔꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯨꯃꯥꯡ ꯇꯨꯁꯤꯕꯨꯡ ꯐꯖꯅ ꯊꯝꯂꯔꯤ, ꯋꯥꯏ ꯅꯤꯡꯊꯤꯅ ꯐꯖꯅ ꯇꯩꯊꯣꯛꯏ, ꯃꯥꯡꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯤ꯫ ꯃꯅꯥꯛꯁꯤꯗ ꯍꯦꯛ ꯂꯦꯞꯄꯗ ꯄꯨꯛꯅꯤꯡ ꯑꯁꯤ ꯏꯅꯧꯗ ꯅꯧꯕꯗꯧꯅ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯁꯨꯃꯥꯡ ꯃꯆꯥꯁꯤꯗ ꯃꯥꯅ ꯂꯦꯞꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯤꯖꯔꯕꯤ, ꯐꯖꯔꯕꯤ, ꯌꯦꯡꯕꯒꯤ ꯃꯤꯠ ꯊꯨꯝꯍꯠꯂꯕ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯐꯖꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯈꯨꯝꯃꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯖꯔꯕ ꯆꯤꯡꯂꯧ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯁꯨ ꯃꯅꯤꯇꯣꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯒ ꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯃꯥ ꯃꯥꯏꯕꯤ ꯊꯣꯏꯅꯨꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯁꯪꯂꯦꯟꯁꯤꯕꯨ ꯑꯁꯤꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯥꯅꯤ, ꯏꯃꯥꯗꯤ ꯑꯁꯣꯝꯗ ꯊꯣꯛꯈꯤ, ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯠꯂꯤ ꯂꯥꯛꯀꯗꯕ, ꯀꯔꯤ ꯇꯝꯖꯧꯒꯦ? ꯃꯅꯤꯇꯣꯟ ꯑꯃ ꯈꯨꯝꯃꯤ, ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯏꯃꯥꯗꯨꯅ ꯁꯪꯂꯦꯟꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤꯕ, ꯑꯗꯨꯒꯤ ꯃꯥꯕꯨ ꯎꯅꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯁꯪꯂꯦꯟꯗ ꯂꯩꯕ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯃꯛꯏ, ꯑꯩꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯅꯤꯇꯣꯟꯅ, ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ? ꯃꯁꯤꯗꯒꯤ ꯃꯅꯤꯇꯣꯟꯁꯦ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯈ꯭ꯔꯦ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯥꯏꯕ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯝꯕꯥ ꯆꯥꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯇꯣꯟꯒꯤ ꯋꯥꯈꯜꯗ ꯆꯞ ꯆꯥꯅ ꯈꯟꯈꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯇꯣꯟ ꯎꯕꯗ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯅ, ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯗꯨꯔꯥ? ꯐꯝꯕꯤꯌꯨ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯐꯝꯃꯤꯟꯅꯔꯦ꯫
aduga wari sanarami manitona su magi machanupa adugi matangna thagatuna aigi chanupagi loisangle ichadu nauto makobani amukta masak khangna labsu yagani haduna wari nungai nungai biyamna sarami amai bi thunu su khunjida leibo orabadi khangnagi ibema magi machanupa nauto makawi hai masu amai bani loisangali kali haine pakhang machani su hai nangbu masaka khangnaba tanro asumna mamadana nokphet nokphet tawna wa hai thoinugi machanupigi maming phajabi mamagi wadu tabada mana mangak nomdana khangnage hadunadi hai aduga asomadi manitondi magi asase a yaukre machanupaga makhoi ani khangnaraga makhoi ani lamba pahanbigi wakhalni mana khaluriba asumna wari khara saramnaga nomagi numit namna thinasi hadunadi paw haramnaga maniton magi machanupa adugi loisang tamna mukhanna mase lakibani asomdana makhoigi wakhalda khallibana mapabang ado chatkhre haduna khallubani ngasigi numisidi makhoi thabaksu sudabanina makhoi se mapa chakhrabanina tafom khangdi haduna hojiki ine kukliba sigi nakana leriba khola sigi banungda yubu thaktuna yuarbu sanaduna makhoi se ngaktang no kheduna lalaga hekleba matangi matam asida maniton changlakre aduga ine kubliba changadugi manakta lepa matamadi ine kubliba changadudi pona thajalami masidagi asom thangnabada leriba khola adugi banglomda mi mayama wangnariba karigumada nauto migi ming palibase mapapangna tarare marang marang lalbase masu khaningduna khola adugi khajilibado har hadugduna chalakpani matam masidani machanupana toramba aronba kudimusingase mapapangna loina khangkiba jwara chanaduna yu buthakduna makhoi mayam langduna nok kherelem matawase ubdadi mapapangna thamoi kaikre mana khalamba wakhal amaibi thoinuda sharbu warising yumgi miyoisingda namthak toramba kayado khutak asida ashaubana maidi hokre changchilai mayamadasu maniton ubumatamadi pakhatpana loikre aduga nauto musu masadu nikre madi purit majam lelega churup phaw paina chinaga leba matangni asiguma tanjasida maniton mamit ase ngangsak ngangna machanupadu munigelaga tamma chalai wa kari mata ngangde machanupasu phamlamadi tamna hokale leiramba adaisu matai mataida tama theduk nakre aduga mababungna mamit tamapi shintharaga machanupagi makhajai sida yamna kana thaki mababungna kabladuna wahrami nangbu hek poliba nama napada oidaba ngangduna nachin thiduna ekoida ucharamba namthak kyarak tawba aduga nama napagi namittagi napi tahanba ngamba nangdi nama napa hatbagi pap nangna puktabani nangdi mapok khudimakta nungaibasu oiroi ngasi aina mittagi pi taduna aina penjadriba aina ikaiba kayase nang lemadi mangloi khango nangbu isha oina phangnubana aigi punsi se lekha thabani aina chop ikaiba nangmani nak amukhana nangina sakadu aigi mangdu lakano ai nangina sakadu uningde haramdaga papa bangado kablaga mafamaji thadoktuna chakhirami mikupsida nautomba asukmati yam sathin ikai khirami thawai yamna chakhi manitonsu ningba yamna kaibaduna maram moraga mana mayumna changdingai amaibi thuinuga maga han unakhi thenakhi amukhana makhoigi losangda laktuna manitona makhulunaraga mana kapsaduna haikibani aina oidaba khara ima maibi khoida ngangkhre amukta ngakpiyu haduna mana khurumjabani amaibi thuinuna kaidore haduna hanga matamda magi machagi tawsinaramba oidaba taramba khudimusingado man haidolami litholami madugi wadu tabada amaibi thoinu yamna chawki chawba henmaduna wa yamna haiki hojikati ikhalaleba singa sina tungda kari thorakani habadi khangde makhoina laiga thabak tharumsingda hek phagi tahanba hek makhoina singnaba kayase hayeng makhoi da shurungdana makhoi makhu chingthekani habase khangdini nahakina chanupa ado atopa kana gumsingi anabada tawsinaduna mani yengbu yawkhrabra haduna wa hangi matam asida manitona adumakti khangde adubu mapa aina mangjona hairibsini ichanupana mamangna toramba tarbasu ima maibi khona amukta ngakpiyo isha ado thabak suruga lejaba mi urami mana mapa ingonda amaibani hadun namthak torambani hayeng kona thangda thengnaba tarbasu nakhona khara ngakpiyo adubu aidi ichanupagi manaka changlaroi haduna mana penjedabadagi kapchaduna amaibi thuinudu wahiramdaga chakhirami hainariba wari khudimusingase
ꯐꯖꯕꯤ ꯂꯣꯏꯅ ꯇꯥꯔꯤ ꯊꯣꯏꯅꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯌꯥꯗ ꯍꯧꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕꯒꯤ ꯂꯣꯏꯁꯪ ꯂꯤꯡꯈꯠꯄ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩꯅ ꯊꯦꯡꯅꯔꯝꯃꯕꯗꯤ ꯈꯪꯒꯗꯕꯅꯤ ꯃꯈꯖꯥꯏꯗꯣ ꯇꯦꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯈꯤ ꯐꯖꯕꯤ ꯍꯥꯟꯅꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯕꯨꯡꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛꯅ ꯁꯦꯡꯗꯣꯛꯂꯔꯕ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯁꯥꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜ ꯀꯌꯥꯁꯦ ꯐꯖꯕꯤ ꯈꯪꯅꯤꯡꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ ꯊꯣꯏꯅꯨꯅꯗꯤ ꯅꯥꯎꯇꯣꯝꯕꯁꯤ ꯃꯁꯛ ꯈꯪꯗꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕ ꯃꯇꯝꯗ ꯃꯥꯕꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯐꯖꯕꯤꯅꯗꯤ ꯅꯥꯎꯇꯣꯝꯕꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯁꯨꯝꯅꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯅꯥꯎꯇꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯥꯒ ꯐꯝꯃꯤꯟꯅꯩ ꯃꯃꯥꯟꯅꯕꯁꯤꯗ ꯃꯥꯅ ꯀꯞꯂꯒ ꯄꯦꯟꯖꯗꯕꯗꯒꯤ ꯃꯥꯅ ꯋꯥꯔꯤ ꯌꯥꯝꯅ ꯇꯝꯃꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯔꯔꯤ ꯉꯁꯤꯗꯤ ꯅꯥꯎꯇꯣꯝꯕ ꯌꯨ ꯊꯛꯇꯦ ꯃꯍꯥꯛꯁꯦ ꯅꯤꯡꯉꯝꯗꯕꯗꯨꯅ ꯀꯞꯂꯔꯤ ꯃꯃꯥꯟꯅꯕꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯤꯗꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯪꯂꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯂꯤꯔꯔꯤ ꯉꯁꯤꯃꯛ ꯃꯥꯒꯤ ꯃꯅꯦ ꯂꯩꯁꯥꯕꯤꯅ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯃꯥꯅ ꯂꯤꯔꯔꯤ ꯃꯁꯤꯒꯨꯝꯕ ꯄꯦꯟꯗꯕ ꯀꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯕꯨꯡꯅ ꯃꯥꯕꯨ ꯑꯃꯥꯏꯕ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯃꯥꯅ ꯇꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯀꯤꯈꯤꯕ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕ ꯑꯃꯗꯤ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯆꯠꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯈꯤꯕ ꯃꯁꯤꯃꯛꯅ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯔꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯞꯇꯨꯅ ꯂꯤꯖꯔꯤꯕ ꯃꯥꯒꯤ ꯄꯦꯟꯖꯗ꯭ꯔꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯇꯥꯈꯤꯕꯅꯤ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛꯁꯨ ꯀꯞꯂꯒ ꯍꯥꯏꯔꯔꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯍꯧꯗꯕꯅꯤ ꯅꯦꯅꯦꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯕꯅꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯕꯨ ꯃꯈꯣꯏꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕꯁꯨ ꯉꯝꯃꯔꯣꯏ ꯃꯈꯣꯏꯒꯤ ꯑꯅꯥꯕꯁꯨ ꯍꯦꯜꯂꯅꯤ ꯑꯩ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯏꯁꯥꯗ ꯊꯧꯅꯥ ꯂꯥꯛꯂꯔꯦ ꯑꯩ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯝꯅꯤꯡꯉꯤ ꯀꯗꯥꯏꯗ ꯇꯝꯒꯅꯤ ꯀꯅꯥꯗ ꯀꯔꯝꯅ ꯑꯃꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯇꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯋꯥ ꯍꯪꯉꯤ ꯃꯃꯥꯟꯅꯕꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯇ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛꯁꯤꯡ ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏ ꯑꯩ ꯌꯥꯝꯅ ꯍꯩꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯇꯝꯅꯤꯡꯉꯤ ꯄꯥꯕꯨꯡꯒꯤ ꯄꯦꯟꯗꯕ ꯏꯃꯥꯒꯤ ꯑꯅꯥꯕ ꯅꯦꯅꯦꯒꯤ ꯑꯅꯥꯕ ꯕꯨꯕꯣꯛ ꯑꯃꯗꯤ ꯄꯨꯄꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯩꯅ ꯍꯩꯔꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯇꯨꯡꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯩꯅꯤꯡꯉꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯂꯩ ꯈꯨꯜ ꯑꯁꯤꯗ ꯂꯣꯏꯁꯪ ꯑꯃꯗꯤ ꯂꯩ ꯍꯥꯏ ꯃꯈꯣꯏꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯍꯥꯏꯖꯔꯨꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯃꯃꯥꯟꯅꯕꯗꯨꯅ ꯅꯥꯎꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯌꯦꯡꯗꯤ ꯌꯦꯡꯉꯨ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯥꯈꯪ ꯑꯣꯏꯅ ꯑꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯍꯩꯅꯒꯗ꯭ꯔꯥꯅꯦ ꯅꯥꯎꯇꯣꯝꯕꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡꯅ ꯄꯥꯝꯖꯔꯝꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯥꯕꯨꯡꯒꯤ ꯏꯀꯥꯏꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯁꯥꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯐꯖꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯅ ꯇꯥꯔꯔꯤ ꯈꯪꯅꯔꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯐꯖꯕꯤ ꯑꯗꯨꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯃꯥꯟꯅꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯊꯕꯛ ꯁꯨꯅꯈꯤ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯂꯣꯏꯁꯪ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯅ ꯂꯥꯛꯑꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯁꯪ ꯑꯗꯣ ꯊꯦꯡꯅꯔꯦ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯥꯎꯇꯣꯝꯕꯅ ꯍꯦꯛ ꯂꯥꯎꯔꯛꯄ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯨꯡꯗꯒꯤ ꯐꯖꯕꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯅꯥꯎꯇꯣꯝꯕ ꯎꯕꯗꯗꯤ ꯃꯍꯥꯛꯁꯦ ꯆꯞ ꯂꯦꯞꯇꯨꯅ ꯅꯥꯎꯇꯣꯝꯕꯗ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯅꯥꯎꯇꯣꯝꯕꯁꯨ ꯐꯖꯕꯤꯗ ꯃꯤꯀꯨꯞ ꯑꯃꯔꯣꯝꯗꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯐꯖꯕꯤꯗꯤ ꯉꯔꯥꯡ ꯅꯥꯎꯇꯣꯝꯕꯅ ꯉꯥꯡꯈꯤꯕ ꯃꯥꯅ ꯄꯦꯟꯗꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯩ ꯇꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯅ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯅ ꯈꯨꯝꯃꯤ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯀꯣꯛꯁꯤꯕꯨ ꯀꯅꯥ ꯑꯣꯏꯒꯗꯕꯅꯣ ꯑꯃꯨꯛꯇꯪ ꯎꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯊꯣꯏꯅꯨ ꯊꯣꯛꯂꯛꯏ ꯊꯣꯏꯅꯨꯅ ꯅꯥꯎꯇꯣꯝꯕꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯥꯟꯅꯁꯤꯕ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯥꯎꯇꯣꯝꯕꯅ ꯏꯃꯥ ꯃꯥꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥ ꯑꯩ ꯑꯔꯥꯞꯄ ꯂꯝꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ
ꯃꯤꯡꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯐꯖꯕꯤꯅ ꯏꯃꯥ ꯃꯥꯒꯤ ꯃꯤꯡ ꯊꯣꯏꯕ ꯀꯧꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯅꯥꯎꯇꯣꯝꯕꯅ ꯌꯥꯝꯅ ꯉꯛꯅ ꯐꯖꯕꯤꯗꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯅꯁꯨ ꯐꯖꯕꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯥꯅ ꯍꯥꯏ ꯅꯪꯗꯤ ꯃꯥꯒꯤ ꯃꯤꯡꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯐꯖꯕꯤꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯕꯣꯏ ꯀꯔꯤꯑꯣꯏ ꯂꯠꯂꯠꯇꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯅꯣꯡꯃ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗ ꯏꯃꯥꯟꯅꯕꯤ ꯎꯅꯕ ꯆꯠꯄꯗ ꯍꯨꯏꯅ ꯇꯥꯜꯂꯛꯄꯗꯒꯤ ꯗꯗꯥꯁꯤꯅ ꯀꯟꯕꯤꯔꯤꯅꯦ ꯀꯟꯕꯤꯗ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯅꯥꯎꯇꯣꯝꯕꯗ ꯃꯤꯈꯥꯏ ꯈꯠꯆꯤꯜꯂꯤ ꯅꯥꯎꯇꯣꯝꯕꯁꯨ ꯉꯛꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯏꯃꯥ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯤꯡ ꯈꯪꯕꯅꯤ ꯑꯩꯅ ꯃꯥ ꯃꯁꯛ ꯈꯪꯍꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯁꯨ ꯍꯨꯏꯅ ꯆꯤꯛꯀꯦ ꯇꯧꯕꯗꯒꯤ ꯏꯕꯨꯡꯉꯣꯅ ꯀꯟꯕꯤꯌꯦꯕ ꯄꯨꯡꯉꯣ ꯑꯗꯨ ꯀꯔꯤ ꯇꯥꯟꯅꯁꯤꯕ ꯂꯥꯎꯅꯦ ꯀꯥꯈꯠꯂꯛꯎ ꯂꯥꯎꯅꯦ ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯍꯥꯏ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯥꯎꯇꯣꯝꯕꯅ ꯍꯥꯏꯖꯔꯝꯃꯤ ꯁꯪꯂꯦꯟ ꯑꯁꯤꯗ ꯃꯥꯁꯨ ꯂꯥꯛꯆꯗꯨꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯇꯝꯕ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯅ ꯌꯥꯔꯝꯗꯦ ꯅꯍꯥꯛꯅ ꯄꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯀ ꯇꯤꯟꯗꯨꯅ ꯂꯥꯏꯒ ꯊꯧꯒꯜ ꯇꯧꯕ ꯌꯥꯎꯅꯤꯡꯕ ꯅꯍꯥꯛꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯌꯥꯎꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯗꯣ ꯌꯥꯕ ꯉꯝꯗꯦ ꯅꯪꯅ ꯐꯅ ꯄꯥꯝꯂꯕꯁꯨ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯗꯨꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯇꯁꯦꯡꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯒꯤꯗꯃꯛꯇ ꯌꯥꯎꯖꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯄꯨꯔꯛꯎ ꯃꯈꯣꯏꯅ ꯌꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯒꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯅꯥꯎꯇꯣꯝꯕ ꯈꯨꯃꯝ ꯈꯪꯈꯤꯗ꯭ꯔꯦ ꯀꯔꯝꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯔꯛꯀꯅꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯃꯥꯅ ꯑꯣꯏꯗ ꯄꯥꯗꯕ ꯅꯝꯊꯥꯛ ꯉꯥꯡꯂꯨꯔꯕꯅꯤ ꯃꯁꯤꯃꯛꯅ ꯀꯔꯝꯅ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯃꯥ ꯀꯤꯖꯔꯝꯃꯤ ꯅꯥꯎꯇꯣꯝꯕ ꯃꯤꯀꯨꯞ ꯑꯃꯔꯣꯝꯗꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯂꯥꯛꯂꯒ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦꯕ ꯊꯣꯏꯅꯨꯅ ꯈꯨꯝꯃꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯅ ꯇꯝꯃꯨꯔꯒ ꯍꯌꯦꯡ ꯑꯍꯜꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥꯡꯂꯛꯂꯕꯗꯤ ꯑꯗꯨꯅꯅꯤ ꯑꯍꯜꯁꯤꯡ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯔꯤꯕꯁꯦ ꯅꯥꯎꯇꯣꯝꯕ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯅꯤꯡꯍꯟꯅꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯅꯣꯟꯊꯗꯨꯅ ꯃꯃꯥꯏꯁꯤ ꯉꯥꯡꯁꯪ ꯉꯥꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯥꯀꯟꯗꯒꯤ ꯐꯖꯕꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯏꯃꯥ ꯃꯈꯣꯏ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯣ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯃꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯃꯅꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯡ ꯑꯩ ꯑꯌꯥꯝꯕ ꯇꯥꯏꯉꯣ ꯗꯗꯥꯁꯤ ꯍꯥꯟꯅ ꯑꯇꯣꯞꯄꯗꯁꯨ ꯇꯝꯕ ꯆꯠꯂꯝꯕꯗꯥꯏꯅꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯥꯎꯇꯣꯝꯕꯁꯦ ꯌꯥꯝꯅ ꯉꯛꯅ ꯐꯖꯕꯤꯗꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯐꯖꯕꯤꯅ ꯈꯠꯊꯣꯔꯛꯏ ꯅꯥꯎꯇꯣꯝ ꯑꯩ ꯇꯝꯂꯝꯃꯤ ꯊꯣꯏꯅꯨꯅ ꯑꯃ ꯍꯪꯉꯤ ꯀꯅꯥꯗ ꯇꯝꯂꯤꯕ ꯀꯅꯥ ꯑꯣꯖꯥꯅꯣ ꯑꯗꯨꯝꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯥꯎꯇꯣꯝꯕ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯇꯝ ꯑꯁꯤꯗꯁꯨ ꯐꯖꯕꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯣꯏ ꯑꯣꯖꯥꯗꯨ ꯀꯔꯤ ꯀꯣꯛꯇꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯥꯎꯇꯣꯝꯕꯁꯨ ꯃꯥꯅꯦ ꯑꯣꯖꯥ ꯀꯣꯛꯇꯥꯡꯗ ꯑꯗꯨꯝꯅ ꯑꯃꯨꯛ ꯐꯖꯕꯤꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯃꯥꯁꯤꯅ ꯐꯖꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯥꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯅ ꯐꯖꯕꯤꯁꯦ ꯀꯦꯔꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯐꯖꯕꯤꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯟꯗꯅ ꯑꯣꯟꯁꯤꯜꯂꯒ ꯑꯃꯥꯏꯕꯗꯨꯒꯤ ꯃꯆꯦꯅ ꯀꯔꯤ ꯀꯧꯕ ꯑꯁꯨꯝꯅ ꯍꯪꯖꯤꯜꯂꯛꯄꯅꯤ ꯐꯖꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯍꯥꯏ ꯋꯥ ꯑꯃꯇ ꯍꯪꯕ ꯌꯥꯗꯦꯅꯦ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯐꯖꯕꯤꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯗꯣ ꯈꯔ ꯇꯥꯛꯄꯤꯔꯣ ꯈꯔ ꯇꯝꯕꯤꯔꯣꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅ ꯇꯝꯕꯤꯅꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯇꯝꯕꯤꯅꯤ ꯉꯝꯗꯕ ꯇꯧꯅ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯥꯎꯇꯣꯝꯕꯒꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯒ ꯐꯖꯕꯤꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯈꯣꯏ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯊꯣꯏꯅꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯉꯥꯛꯄ ꯉꯝꯒꯗꯕ ꯑꯣꯏꯔꯕ ꯏꯟꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯍꯥꯏꯔꯝꯃꯤ ꯅꯥꯎꯇꯣꯝꯕꯁꯨ ꯁꯤꯡꯅꯕ ꯑꯃꯨꯛ ꯂꯣꯏꯅꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯥꯎꯇꯣꯝꯕ ꯃꯥꯒꯤ ꯃꯁꯥꯁꯦ ꯐꯅꯌꯥꯝꯅ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯊꯕꯛ ꯁꯨꯔꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯣꯝꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯏ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯦꯝꯗꯣꯔꯛꯏ ꯌꯨ ꯊꯛꯈꯤꯗ꯭ꯔꯦ ꯆꯨꯔꯨꯞ ꯊꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯄꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯃꯅꯦꯒꯤ ꯑꯅꯥꯕ ꯃꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯃꯈꯥꯗ ꯃꯥꯅ ꯇꯝꯖꯔꯝꯃꯤ ꯍꯣꯠꯅꯖꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯃꯥꯒꯤ ꯃꯍꯩ ꯇꯝꯕꯁꯦ ꯑꯗꯨꯝ ꯊꯦꯡꯊꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯥꯊꯤꯕ ꯑꯔꯨꯕ
ꯑꯀꯤꯕ ꯀꯌꯥ ꯑꯃꯒꯤ ꯃꯍꯩꯁꯤꯡ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯅꯤ ꯍꯦꯛꯇ ꯅꯥꯎꯇꯣꯝꯕꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯄꯥꯈꯠꯂꯛꯂꯤꯕ ꯀꯤꯔꯛꯂꯤꯕ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯀꯤꯒꯟ ꯆꯥꯎꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯑꯊꯦꯡꯕ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯣꯠ ꯁꯥꯠ ꯂꯥꯎꯕ ꯌꯥꯗꯕꯅꯤ, ꯍꯦꯛꯇ ꯆꯣꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯇꯝꯂꯝꯕꯗꯒꯤ ꯍꯟꯗꯛꯃꯨꯛ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯀꯧꯊꯣꯛꯄ, ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯗ ꯆꯪꯈꯤꯕ ꯇꯥꯔꯕꯗꯤ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯔꯥ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅꯃꯛ ꯅꯥꯎꯇꯣꯝꯕꯁꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ꯫ ꯃꯥꯅ ꯀꯤꯖꯕ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯃꯥꯕꯨ ꯉꯥꯡꯉꯤ ꯅꯨꯄꯥ ꯃꯥꯟꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯑꯁꯣꯝꯗ ꯐꯖꯕꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ꯫ ꯐꯖꯕꯤꯒꯤ ꯃꯔꯝꯗ ꯅꯥꯎꯇꯣꯝꯕꯅ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯔꯤ꯫ ꯑꯗꯨꯒ ꯅꯥꯎꯇꯣꯝꯕꯅꯁꯨ ꯃꯥꯅ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯐꯖꯕꯤꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ, ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯋꯥꯍꯪꯗꯤ ꯍꯪꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯔ ꯀꯣꯏꯔꯤꯕꯅꯤꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕꯗꯨ ꯑꯣꯏꯗꯕꯅꯤꯅ ꯃꯥꯅ ꯍꯪꯕꯗꯤ ꯉꯝꯗꯦ꯫ ꯃꯇꯝ ꯈꯔ ꯀꯨꯏꯔꯛꯄꯗꯒꯤꯗꯤ ꯃꯤꯒꯤ ꯑꯅꯥꯕꯁꯤꯡꯒꯤ ꯄꯥꯎ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯅ ꯆꯠꯄ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯕꯨ ꯈꯔ ꯈꯔ ꯄꯨꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯨ ꯌꯦꯡꯅꯕ ꯑꯃꯗꯤ ꯃꯥꯅꯁꯨ ꯉꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯔ ꯇꯣꯏꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯊꯪꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯕꯨ ꯈꯔ ꯈꯔ ꯊꯥꯕꯤꯔꯝꯃꯤ꯫ ꯊꯥ ꯃꯇꯝꯗ ꯑꯍꯥꯟꯕꯅꯒ ꯑꯣꯏꯔꯦ ꯅꯥꯎꯇꯣꯝꯕꯁꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯁꯣꯏꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯄꯥꯈꯠꯆꯔꯕꯁꯨ ꯊꯣꯏꯅꯨꯅ ꯃꯥꯕꯨ ꯃꯇꯣꯝꯗ ꯊꯥꯗꯣꯛꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯡ ꯌꯦꯡꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯦ ꯄꯥꯈꯠꯆꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯇꯥꯈꯤꯗ꯭ꯔꯥ, ꯅꯨꯃꯤꯗꯥꯡꯗ ꯁꯥꯔꯣꯏ ꯁꯪꯗꯥꯏꯅꯕ ꯀꯥꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯗꯨꯅ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗ ꯃꯁꯥꯁꯦ ꯈꯪꯄꯦꯛ ꯈꯪꯄꯦꯛ ꯈꯪꯂꯤꯕꯅꯤ, ꯇꯨ ꯆꯨꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯐꯖꯕꯤꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯥꯎꯇꯣꯝꯕꯅ ꯆꯠꯄ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯂꯥꯞꯁꯦꯟ ꯂꯥꯞꯁꯦꯟ ꯁꯦꯟꯅꯩ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯀꯤꯕ ꯍꯦꯟꯈꯤꯕꯗꯒꯤ ꯃꯤꯒꯤ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕꯗ ꯀꯥꯎꯔꯛꯈꯤꯕ, ꯃꯁꯥꯗꯣ ꯂꯦꯛꯊꯒꯦ ꯇꯧꯕ ꯐꯥꯎꯕ ꯇꯟꯖꯥ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯐꯖꯕꯤꯅ ꯃꯥꯕꯨ ꯂꯥꯞꯁꯦꯟ ꯁꯦꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯕꯤꯅ ꯑꯃꯨꯛ ꯃꯍꯩ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯃꯥꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯤꯔꯤ, ꯃꯥꯅ ꯂꯣꯏꯅ ꯀꯟꯕꯤꯔꯤ꯫ ꯃꯁꯦ ꯅꯥꯎꯇꯣꯝꯕꯅ ꯈꯪꯗꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯈꯜꯂꯤ ꯐꯖꯕꯤꯁꯦ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯒ ꯐꯖꯕꯤꯗ ꯃꯍꯩ ꯍꯩ ꯍꯥꯏꯕꯁꯦ ꯅꯥꯎꯇꯣꯝꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯅ ꯆꯠꯄ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯐꯖꯕꯤꯅ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤ, ꯐꯖꯕꯤꯅ ꯃꯥꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯃꯥꯅ ꯑꯃꯠꯇ ꯂꯧꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯣꯖꯥ ꯊꯣꯏꯅꯨꯗ ꯂꯣꯏꯅ ꯀꯠꯆꯔꯝꯃꯤ꯫ ꯅꯥꯎꯇꯣꯝꯕꯒꯤ ꯍꯥꯏꯕ ꯏꯟꯕ, ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ, ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗ ꯇꯧꯗꯕ, ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯊꯣꯏꯅꯨꯅꯁꯨ ꯃꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯪꯖꯕ ꯍꯩꯖꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯅꯥꯎꯇꯣꯝꯕꯗ ꯂꯣꯏꯅ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯗꯕ ꯅꯨꯃꯤꯠ, ꯃꯍꯩ ꯑꯣꯔꯥꯏꯗꯕ ꯅꯨꯃꯤꯠꯇ ꯐꯖꯕꯤꯒꯤ ꯃꯃꯥꯅꯁꯨ ꯑꯇꯣꯞꯄꯗ ꯂꯝ ꯂꯥꯞꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠꯀꯥꯁꯦ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯗ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯌꯨ, ꯂꯣꯏꯁꯪꯗ ꯂꯩꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒ ꯌꯥꯎꯏ꯫ ꯑꯗꯨꯒ ꯂꯣꯏꯁꯪ ꯑꯁꯤꯗꯅ ꯅꯥꯎꯇꯣꯝꯕ ꯃꯇꯣꯝꯇ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯏꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯗꯗꯥ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯃꯃꯥꯅꯁꯨ ꯌꯥꯝꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯦ ꯑꯇꯣꯞꯄ ꯂꯣꯏꯁꯪ ꯑꯁꯤꯗ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯥꯛꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔ ꯐꯥꯎꯕꯗ ꯐꯖꯕꯤꯒꯤ ꯃꯃꯥ ꯊꯣꯏꯅꯨ ꯑꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ꯫ ꯍꯜꯂꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯅ ꯉꯁꯤꯗꯤ ꯆꯥꯡ ꯈꯔ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯇꯧ ꯑꯁꯦ ꯃꯥꯅ ꯅꯥꯎꯇꯣꯝꯕꯗ ꯎꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯤꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯥꯎꯇꯣꯝꯕꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯑꯩ ꯂꯩꯔꯤꯅꯦ, ꯀꯔꯤꯒꯤ ꯅꯪꯅ ꯀꯤꯔꯤꯕꯅꯣ, ꯀꯤꯒꯅꯨꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯖꯕꯤꯗ ꯊꯦꯝꯃꯤ꯫ ꯐꯖꯕꯤꯅ ꯂꯣꯏꯁꯪꯒꯤ ꯃꯌꯥꯗꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯀꯤꯗꯦ, ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯃꯍꯩꯅ ꯂꯣꯏꯅ ꯉꯥꯛꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯁꯪ ꯑꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯌꯦꯡꯉꯨ, ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯃꯩ ꯑꯃꯠꯇ ꯉꯥꯟꯗꯦ, ꯄꯨꯝꯃꯝꯃꯤ꯫ ꯇꯨ ꯑꯥꯗꯒꯤ ꯎꯔꯤꯕ ꯀꯣꯟꯊꯣꯡ ꯑꯁꯦ, ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯑꯩꯗꯤ ꯂꯦꯞꯄ ꯀꯤꯖꯩ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯥꯎꯇꯣꯝꯕꯅ ꯀꯣꯟꯊꯣꯡ ꯑꯁꯤꯒꯤ ꯃꯌꯥꯗ ꯂꯩꯕ ꯐꯥꯎꯕ ꯅꯪ ꯀꯤꯔꯤꯕ, ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯀꯔꯤꯃꯠꯇ ꯂꯩꯒꯗꯕ ꯅꯠꯇꯦ, ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯇꯨ ꯑꯁꯤꯗ ꯂꯦꯞꯄꯁꯤ, ꯅꯪꯅ ꯀꯤꯔꯤꯕꯁꯤ ꯀꯔꯤꯅꯣꯕ, ꯅꯪꯅ ꯀꯤꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯐꯖꯕꯤꯅ ꯉꯁꯤꯗꯤ ꯆꯥꯡ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯅꯈꯣꯏꯒꯤ ꯃꯍꯩꯁꯤꯡ ꯇꯝꯕ, ꯅꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ
godong gadang torokpado ai yam pakhalibo nautomna adu karimata waganu ne aina nang mangak biri nangasu aigi mateng pangbiduna nakhoi gi imad aigi mahai tamhan bi kibani ngai khone ayo digi maramda wa madi hangadab leiribani ko wadu harakada fajabina nokhit nokhit tawi aduga amusu yamna kibagi mataw sidi hoju phabu ulari nautomna kiganu haduna hai asomdadi fajabina hana changi phajani yenagi habigi matagum mahangna mahi khara hana sonkrabani mafmasida kariguma khara tamna halage haduna mana silibani makoina nyaktang asumna wari saringai matamda asom nakandagi yamna muraba akiba saktam amkhak tamna tamna phawdurakpani fajabigi mahina tawribani adubu nautomadi saktam adu udri fajabidi saktam adu thorokle haba khangmadagi hekta wangangda makai masapu munikre thorokle haduna mahangna nautomagi phul asida kanni yalaka paktharami nautomna matawudu ubda kadomdunu haduna magi mai thong chin hek lai thorok matamadi pum mamma sida amubu saktam ma laklebse makhoi gi mittadi mayak shen phangi masi ubdadi nautom se karino konthong sigi mayam maktada atu karam tawni hadana yamna thuna magi haijaba mahi shonduna ngakthona bhonare adubu mahi aduna phanakana sholbusu nautom gi manakta naksilapadi sunglep lepkide ahanbada amakta thulakpani adubu mathang anihum suna thokchiraktuna akoi bisde yomsilakpadi nautomna magi mahina yamna kana honarabusu ngamlaktabagi mataw malakpa ngamdi ngamguduribani adubu ahoina dum kiba helakpadagi madu phandana mafmasida wantharakibani mana sumna wantharaka matamadi fajabina magi matawdu ubda pakacharami aduga mabu wakhal taraknaba amadi thorokliba saroi magi mahigi matengna manghankirami fajabina ainadi thawna kayam phabano ani yengi toraga ma handana wantharaga lekrini da che haugulo haduna mabu laikannari yaktingi matungda ising khara lawruduna khikku matamadi tamna nautomba wakhal tarai aduga man handana pakachaduna ai kanam tore haduna khanaga lei fajabina wadi haidaba tarabasu magi asikma matawsida amuksu nungsibusu phaujari numituki akiba thodo karamna oikibano karamna thokibano haiba nautomba wakhalna lambada yamna warami asumna nomugi matam asum hoki fajabi amadi nautomba yamna luna chanana tinaba loinaba habado adumu ore wahaina phongdokna drabasu makhoi anina matam kuina pulakpadagi makhoi anigi thamoi masak khangnare masanupi amadi nautomgi pulliba loinaribsida mama thoinunasu adumak khanglai nautomgi mingse hoju phawadi thoinuna magi mingse thoiba kawi hadadum leiribani makhoi anina asumna nuksinarakpa horokko matam asidani nongma fajabi thoinusu amadi nautomsu atop-atopada lai khurumagi thabaksing chakhiba matamda mahangna posai khara longnanabani haduna nungthingi matam asidani soroklomda lakhiba ngasidi fajabigi masa ase hainingai litrani thijai phajai mabu ubada pakhang machasing yamna gonaki atop lamgi lekai pakhang machasing lakko phawda magi masa adu ubada leptni yengnaki kayada thijariba kayada phajariba asumna urubu singaduna mabu saithaduna mabu ubada ngauduna wa hainna kamatamdani makhoigi machin yawba lekai dugi kalak chawba mausing atopa nupasing yawrari makhoina adumna phajai he kanagi machanu sibu haduna hek sonaba matamda lumlunu yengunu amaibi le sabini asumne hairakpani asumna haduna pakhang machasing adugi bithu tekpirami pakhang machasing adugi manungda amana adu ore kedorage masakju phajai ai nungsibu haduna hek hairu matamda amanam hai tandro laisanga sadana aduni asini kan sarika khongne budo tanjadra haduna makhoi aning musingdo thudek pirami janna phajabi adumaktai masidagini phajabi wakhal yam nungai khidi matom ta mahakse thawai yamna chakpuduna magi machindigi soli karigino khunai asina ekhoi ba hanthana dum yengiba asumna tawbasibu makhoina lan hekta pauthosi karigino ekhoi sibu makhoina mi atai dauna manaba mi yengda uba ngamdisi karigino asumna matomta penjadaba chakjaba kayaduna phajabise kapi mahak asidi losangda phawba lakide yumdagi hindokide mamsalaka matamda losangda nautom halakle
aduga thoinu chalakle nauto man halakpada ngasidi loisangda phajabi leramdabadagi mahangna mama thoinu da phajabi du kadai chakhibano hadun hangi thoinu nasu yumlomda leramgani hadun hai yumlomda nauto malai aduga phajabi ku unai wari sane loisangda chalusi hadun haiba matamda phajabi law haibi yadre numisigi matungdagi phajabi nauto madagi tamna tamna lapthoknaba honarei nauto mana kari maramgino hadun hangnabasu pakhum pidre matam khara se phajabi loisang chungnak lakhidabani mamana law haduna kawi laklabasu ngaktang leramlaga adumuk chakhibani karigi mina ngangnariba hainariba singasida mana thawai nungaijadabani nauto manasu magu naba matamda hanakna toru mo mato si karino ai thawai yam nungaite aingona sengna amukta haibiyu haduna mana hangnabasu phajabi na kaidongai sungai haide phajabi mamana su nauto madang si phawba magi machanupi gi maramda kari mata haidribani nauto mase adumna phajabi na toina lottu matau kaya sida wakal nungai raktre nomigi numidangni yamna sathiba aruba saroi tathokadabani migi anabagi nauto mana adabu phajabi gi toruba mong matau kaya sida mase wakal yam nungai tabani numisi nungai tana mahakse lai khrum chakhibani somdana numidangi pung 10 gi matam hela phawada nauto mase loisangda lakhide lai khrum lorbasu mahakse loisangda ngakte su chalakadabani aduga chakhikadabani thoinuna kaino ne nupa majad bhoju phawba lakti sibo matam sida phajabi yumna tumnaga leibani mamana yumlomda laktuna machanupi phajabi dharami ibema nang loisangda ngakta lao loisangda nang leramu ai ibungodo amukti yenglugi hadun hai phajabi na wadu tabada kaidore hadun hangi mamadun hai ngasai migi lai khurumbagi saroi thadokpigi machakhibani adubu hojik phawbada halaktene pung 10 hele khurumbadudi matam yamna kuidabani kari torobanu khangdene magi pakha chawbido amak torobra kaino khangdene ai amukti yenglugi hadun harakpani aduna harakpadadi phajabina ima yaniye lakchani nang chalunu yani ba lakani ba ngaktang ngayo hadun hai mamana fare adudi nang phajana potharamu ai loisangda lerugi ko haduna mama chakhirami phajabi niksilei nauto mase asiguma numidangi matamda lighting khurma matamda masada pakhat chawba kariguma akitu jungma lei habse mani silakpadagi e kaino hojik phawba lakti sidi kudong thiba taramgadra soiroi madi numidangi matamdi yamna ki gan jawbani pakhat jawbani magi mafamdagi aina hadak matam khana thibdasu makse wakhal yam nungaitabani madi wakhal nungaitabsi yadabani e ma suitmaki awabu taramgadra ai magi mateng pangdab yade ai magi mateng pangdab yade haduna phajabi magi mahi sonkre aduga nauto migi magi ese magi mahi gi mateng na thiduna nauto magi magi yedu khongul man lirami asomdana mamana loisangdil hobani asum tawna numidangi thiano matam sida lai khurumul loraga nauto mahalaka matam nani nariba mi du gi masara changlamba phatarba saroi ado magi mahi gi mateng na laison sondnabadi tanthoi adu nauto mase wakhal nungai khidaba kaya aduna maram moraga mana sonkiba laisondasu khara soikiba kawkiba khara su yaukibani masina karigum kharadi tawrakani habse mana thajabdi lai asumna mahangna anaba du gi mayumdagi halakpada lambi lamlong ohum phangba amakhak leiri madu mapadudani ngasai mana thadokliba toriba thabado mafam adumaktada ngai leramani asumna mabu yam sathina otba laknabagi matawama mikududa toru leramani nauto mai yamna waki magi mahi gi matengna tanthoknaba yamna kana honaki magi manaktamni yomsilaki kiraba chathirba saro singaduna mabu yomgdabagi namgdabagi mataw kaya matawki adabu phajabi gi matengna magi mahi gi matengna khudimsing ase ngakthokpirei kanbirei asumna phatarba saro sing ase phajabi gi mahi gi matengna loina ngakthokki bakhoi singado bafum asidagi loina manghankirami kona thangda nautomba masadu yamna wakibana nghaktang bafum asida wantharga tarami phajabina magi manaka chalaktuna magi wantharibado laikan nabiduna amukhana mahakbu wakhal tahalami wakhal tahalaka matamadi ngasi phajabi gi seliba magi phijol du ubadadi nautomba tasena mangakre mamangdadi ngasi phajabina seliba phijol ase mangna amukta phawbu udabani adubu ngasi uba matamda amadi
ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯕꯗꯗꯤ ꯅꯥꯎꯇꯣꯝꯕ ꯇꯁꯦꯡꯅ ꯉꯛꯄꯅꯤ꯫ ꯏꯪꯅ ꯇꯞꯅ ꯃꯥꯅ ꯐꯖꯕꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ, ꯐꯖꯕꯤ, ꯑꯩꯒꯤ ꯃꯤꯠꯇ ꯉꯁꯤ ꯎꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯖꯕꯤ ꯃꯤꯀꯨꯞ ꯑꯃꯔꯣꯝꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯇꯥꯔꯕꯁꯨ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯥꯎꯇꯣꯝꯕꯕꯨ ꯄꯨꯅꯕ ꯍꯣꯠꯅꯩ꯫ ꯅꯥꯎꯇꯣꯝꯕꯅ, ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯪꯂ ꯇꯥꯏꯕꯪꯂ? ꯑꯗꯨꯒ ꯉꯁꯤꯒꯤ ꯉꯛꯂꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯀꯔꯝ ꯇꯧꯕꯅꯣ? ꯁꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯖꯕꯤꯗ ꯆꯞꯈꯠꯇꯨꯅ ꯋꯥ ꯍꯪꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ, ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ, ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯣ, ꯑꯩ ꯑꯃꯥꯏꯕꯤꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯥꯎꯇꯣꯝꯕꯁꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯑꯁꯨꯝꯅ ꯍꯦꯛ ꯈꯨꯝꯂꯕ ꯃꯇꯝꯗ ꯐꯖꯕꯤꯅ ꯈꯨꯝꯃꯤ, ꯃꯤꯡꯁꯦ ꯍꯦꯛ ꯇꯥꯔꯛꯄꯗ ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯇ꯭ꯔꯥ? ꯍꯩꯅꯗꯕ, ꯇꯟꯊꯕ ꯈꯔ ꯐꯥꯎꯔꯛꯇ꯭ꯔꯥ? ꯑꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯗꯤ ꯃꯈꯣꯏꯅ ꯉꯥꯎꯈꯤꯅꯤ, ꯅꯨꯡꯁꯤꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ, ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯈꯪꯂꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈꯤꯅꯤ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯈꯪꯂꯕ ꯃꯇꯝꯗꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅ ꯄꯥꯏꯅꯤꯡꯗ꯭ꯔꯥ? ꯅꯪꯅ ꯄꯥꯏꯅꯤꯡꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯍꯥꯟꯅ ꯂꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯎꯇꯣꯝꯕꯗꯤ ꯐꯖꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯥꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯍꯥꯏ, ꯐꯖꯕꯤ, ꯑꯩꯅ ꯅꯣꯡꯃꯇ ꯑꯁꯥ ꯇꯧꯔꯨꯗꯕ, ꯑꯩꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤ ꯅꯪꯅ ꯉꯁꯤ ꯈꯜꯂꯤꯕ꯫ ꯅꯪꯅ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯄꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯐꯖꯕꯤꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯆꯤꯟꯕꯥꯟꯊꯣꯡꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩꯅ ꯊꯥꯖꯔꯣꯏ꯫ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ, ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯩꯅ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯒꯤ ꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯕ ꯈꯣꯏꯃꯨꯁꯤꯡ ꯂꯥꯞꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯈꯣꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯍꯦꯛ ꯈꯪꯕꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯖꯕ ꯃꯤꯠꯌꯦꯡꯗ ꯑꯃꯠꯇ ꯌꯦꯡꯗꯦ꯫ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯁꯦ ꯅꯥꯛ ꯇꯥꯔꯕ꯭ꯔꯥ, ꯈꯪꯂꯕ꯭ꯔꯥ? ꯃꯈꯣꯏꯅ ꯀꯔꯤ ꯉꯥꯡꯅꯩ ꯅꯥꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯥꯎꯇꯣꯝꯕ ꯐꯖꯕꯤꯒꯤ ꯉꯁꯤꯒꯤ ꯄꯦꯟꯖꯗꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯐꯖꯕꯤ, ꯅꯪ ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯣꯉꯥꯟꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯑꯐꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯃꯆꯥ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯣꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕ ꯏꯃꯥ ꯄꯥꯕꯨꯡꯅꯤ꯫ ꯅꯪꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯇꯥꯏꯕꯪꯅ ꯑꯣꯏꯅꯗꯕ꯭ꯔꯥ? ꯃꯁꯤꯕꯨ ꯇꯥꯏꯕꯪꯅ ꯇꯧꯗꯕ ꯊꯕꯛꯂꯥ? ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕ, ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯝꯃꯨ, ꯑꯃꯥꯏꯕ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯗ ꯃꯆꯥ ꯑꯩꯅ ꯌꯥꯔꯨꯗꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯔꯣꯠ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯍꯥꯛꯀ ꯊꯦꯡꯅꯔꯨꯕ, ꯅꯍꯥꯛꯀꯤ ꯏꯃꯥꯒ ꯊꯦꯡꯅꯔꯨꯕ ꯑꯃꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯀꯌꯥꯗꯨꯅ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯦꯞꯄ ꯉꯝꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯦꯀꯨ ꯐꯅ ꯂꯣꯠꯂꯕꯁꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯏꯇꯣꯝꯇꯅ ꯀꯦꯀꯨ ꯐꯣꯡꯕꯗꯤ ꯑꯣꯏꯔꯣꯏ, ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯪꯏ꯫ ꯑꯩꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ, ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯌꯨꯝ ꯑꯗꯣ ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯀꯌꯥ ꯑꯗꯣ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯊꯣꯛꯁꯤ꯫ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯊꯣꯛꯁꯤ꯫ ꯐꯖꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ꯫ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯅ ꯐꯖꯕꯤꯗ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯎꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯖꯕꯤꯅ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯐꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯎ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯌꯨꯝꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯑꯃꯨꯛ ꯅꯥꯎꯇꯣꯝꯕꯕꯨ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯐꯖꯕꯤ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯄꯥꯛꯅ ꯊꯦꯡꯅꯕ ꯐꯪꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯔꯦ ꯃꯥꯕꯨ ꯎꯔꯛꯇꯕ, ꯂꯣꯏꯁꯪꯗꯁꯨ ꯐꯖꯕꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯕꯗꯒꯤ ꯏꯃꯥ ꯊꯣꯏꯅꯨꯗ ꯐꯖꯕꯤꯗꯣ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗꯁꯨ ꯊꯣꯡ ꯂꯣꯜꯂꯝꯃꯤ,
ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥ ꯊꯣꯏꯅꯨꯅꯁꯨ ꯈꯪꯗꯦꯅꯦꯍꯦ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯐꯥꯎꯕ ꯎꯕ ꯐꯪꯗꯦꯅꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯅꯥꯎꯇꯣꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯎꯇꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯃꯥꯅ ꯐꯖꯕꯤ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯁꯦ ꯐꯖꯕꯤꯅꯁꯨ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯦ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯔꯣꯏ, ꯑꯩꯒ ꯍꯩꯖꯔꯤꯕ ꯈꯔꯒꯤ ꯃꯍꯩ ꯑꯁꯦ ꯄꯨꯔꯒ ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅꯅꯤ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤꯅ ꯅꯥꯀꯟꯗ ꯁꯥꯔꯝꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯅ ꯀꯞꯂꯔꯤ꯫ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯑꯁꯦ ꯐꯖꯕꯤꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯌꯦꯡꯒꯨꯝꯕꯗꯤ ꯃꯥꯒꯤ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯊꯣꯏꯅꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯍꯥꯛ ꯆꯠꯂꯒꯦ, ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯒꯅꯤ, ꯑꯗꯨꯒ ꯏꯃꯥ ꯃꯇꯝ ꯀꯨꯏꯅ ꯋꯥ ꯂꯣꯠꯂꯝꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯆꯔꯒꯦ, ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯇꯣꯝꯕ ꯀꯧꯏ꯫ ꯐꯖꯕꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕ ꯍꯥꯏꯗꯨꯅ ꯀꯧꯕꯤꯈꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯖꯗꯨꯅ ꯃꯤꯅꯝꯕ ꯈꯔ ꯉꯥꯡꯖꯔꯒ ꯑꯩꯅ ꯃꯍꯩ ꯇꯝꯈꯤꯕꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯏꯃꯥꯅ ꯁꯦꯝꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯩ ꯏꯃꯥꯒꯤ ꯂꯃꯟꯕꯨꯗꯤ ꯄꯨꯟꯁꯤ ꯀꯥꯎꯖꯔꯣꯏ, ꯑꯗꯨꯒ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯐꯖꯕꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯕꯅꯤ, ꯎꯅꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯏꯃꯥ ꯐꯖꯕꯤꯗꯣ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯤꯌꯨꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯁꯦ ꯍꯌꯦꯡꯒꯨꯝꯕ ꯆꯠꯀꯗꯕꯅꯤ꯫ ꯉꯁꯤꯒꯨꯝꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯃꯥꯒꯤ ꯏꯅ ꯀꯨꯞꯄ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯞꯂꯤꯉꯩꯁꯤꯗꯅꯤ ꯃꯥꯒꯤ ꯏꯅ ꯀꯨꯞꯄ ꯁꯪ ꯑꯗꯨ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯊꯣꯡ ꯊꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯦ ꯇꯞꯅ ꯊꯣꯔꯛꯏ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯅꯥꯎꯇꯣꯝꯕꯒꯤ ꯃꯤꯠꯇ ꯎꯔꯔꯦ꯫ ꯍꯦꯛ ꯎꯕꯗ ꯅꯥꯎꯇꯣꯝꯕ ꯇꯁꯦꯡꯅ ꯉꯛꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯈꯥꯝꯕ ꯉꯝꯅ ꯆꯤꯡꯊꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛ? ꯃꯥꯅ ꯎꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯃꯃꯥ, ꯃꯄꯥ, ꯃꯥꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯅꯦ, ꯃꯈꯣꯏ ꯃꯔꯤ ꯑꯁꯤꯅꯤ ꯃꯥꯅ ꯎꯔꯤꯕ꯫ ꯅꯥꯎꯇꯣꯝꯕꯅ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯤ, ꯏꯃꯥ, ꯄꯥꯕꯨꯡ, ꯆꯤꯆꯦ, ꯅꯤꯅꯦ, ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯁꯦ ꯃꯄꯥꯕꯨꯡꯅ ꯇꯩꯊꯣꯛꯄꯤꯔꯤ, ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯔꯤ, ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯔꯥꯟꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯏ, ꯑꯗꯨꯕꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯣꯠꯁꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯅꯁꯥꯅ ꯈꯪꯖꯗꯨꯅ ꯅꯁꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯥꯛꯆꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯁꯦꯝꯗꯣꯔꯛꯄꯁꯦ ꯏꯄꯥꯅ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯅꯪꯒꯤ ꯍꯣꯠꯅꯕ ꯀꯟꯕ, ꯑꯈꯥꯡ ꯀꯟꯕ, ꯅꯁꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤꯕ, ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯔꯣꯠ ꯑꯣꯜꯂꯒ ꯂꯦꯜꯂꯤꯕꯁꯦ, ꯏꯄꯥ ꯇꯁꯦꯡꯅꯃꯛ ꯅꯪꯕꯨ ꯄꯣꯛꯆꯕꯗ ꯑꯩ ꯆꯥꯎꯊꯣꯛꯆꯩ꯫ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯅꯦꯁꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥ, ꯅꯆꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯄꯥꯟꯅꯅꯤ, ꯅꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯄꯥ ꯇꯁꯦꯡꯅꯃꯛ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯝꯕꯗꯗꯤ ꯇꯁꯦꯡꯅꯃꯛ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯝ ꯑꯁꯤꯗ ꯉꯪꯅ ꯅꯥꯎꯇꯣꯝꯕꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, ꯄꯥꯕꯨꯡ, ꯅꯆꯥ ꯃꯍꯩ ꯈꯔ ꯇꯝꯖꯔꯦ, ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯄꯥꯝꯖꯕ ꯌꯥꯝꯅ ꯐꯥꯎꯕ ꯃꯁꯛ ꯃꯃꯤꯡ ꯅꯥꯏꯕ ꯑꯃꯥꯏꯕꯗꯨꯗꯤ ꯑꯩꯅ ꯑꯣꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏ, ꯍꯦ, ꯅꯪꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ, ꯅꯪꯅ ꯑꯣꯏꯗꯦ ꯈꯟꯖꯕꯒꯤꯅꯤꯅꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯤꯡꯅ ꯇꯥꯏꯕꯪ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯇꯧꯖꯔꯤꯕ, ꯅꯪꯅ ꯍꯣꯠꯅꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯥꯕꯨ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨ, ꯑꯥꯗ ꯂꯩꯔꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯉꯨ, ꯑꯁꯨꯝꯅ ꯌꯦꯡꯍꯜꯂꯛꯄꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯔꯦ ꯐꯖꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯊꯣꯏꯅꯨ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯅꯥꯎꯇꯣꯝꯕ ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯔꯦ, ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯊꯣꯏꯅꯨ ꯑꯃꯗꯤ ꯏꯆꯥ ꯐꯖꯕꯤꯅ ꯇꯝꯂꯕꯅꯤ꯫ ꯅꯪꯅ ꯍꯣꯠꯅꯖꯈꯤꯕ, ꯅꯪꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯖꯈꯤꯕ ꯃꯍꯩ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯃꯁꯦꯛ ꯃꯉꯥꯟ ꯊꯣꯛꯂꯔꯦ, ꯀꯔꯤꯃꯠꯇ ꯈꯨꯗꯣꯡꯊꯤꯕ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯏꯆꯥ ꯐꯖꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯒꯗꯕꯅꯤ, ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯅꯥꯎꯇꯣꯝꯕ ꯇꯁꯦꯡꯅ ꯉꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯐꯖꯕꯤ ꯇꯣꯉꯥꯟꯅ ꯊꯣꯛꯂꯛꯇꯨꯅ
ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯥꯎꯇꯣꯝꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯐꯖꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯐꯖꯕꯤꯅ ꯍꯥꯏ ꯈꯨꯗꯤꯡꯃꯛ ꯃꯪ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯪꯂꯣꯏꯗꯕ ꯅꯪꯅ ꯉꯛꯀꯗꯕ ꯌꯥꯝꯅ ꯂꯩꯔꯤ ꯉꯛꯂꯛꯈꯤꯅꯤ ꯃꯊꯪ ꯃꯊꯪ ꯌꯥꯝꯅ ꯉꯛꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯕꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯐꯖꯕꯤꯅ ꯍꯥꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯀꯣꯛꯍꯟꯕꯤꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯍꯩꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯅꯪꯅꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯅꯍꯥꯛꯇꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯅꯥꯎꯇꯣꯝꯕ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯕꯤ ꯐꯖꯕꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯅꯥꯎꯇꯣꯝꯕꯅ ꯅꯠꯇꯦ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦ ꯑꯩꯅ ꯉꯝꯗꯕ ꯊꯕꯛꯁꯤꯡ ꯅꯪꯅ ꯄꯥꯡꯊꯣꯛꯄꯤꯕꯅꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯪꯅ ꯉꯝꯍꯟꯕꯅꯤ ꯅꯍꯥꯛꯅꯅꯤ ꯑꯩꯅ ꯃꯃꯤꯡ ꯆꯠꯄ ꯄꯥꯝꯗꯦ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯒ ꯂꯩꯒꯗꯕꯅꯤ ꯐꯖꯕꯤꯅ ꯍꯥꯏ ꯄꯥꯝꯗꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪ ꯂꯣꯏꯅ ꯄꯥꯡꯊꯣꯛꯑꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥꯕꯨ ꯑꯐꯕ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯔꯤꯕ ꯀꯌꯥ ꯑꯁꯤ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯖꯩ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯤꯡ ꯃꯔꯥꯛ ꯅꯥꯏꯗꯅ ꯁꯔꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯅꯤ ꯇꯝꯅꯕ ꯄꯣꯠꯁꯦꯝ ꯀꯌా ꯑꯃ ꯂꯥꯛꯈꯤꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯐꯠꯇꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯄꯅꯤ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯉꯥꯛꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯩꯗꯧꯉꯩꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯐꯖꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯇꯥꯏꯕꯪ ꯑꯁꯤ ꯇꯁꯦꯡꯅ ꯑꯇꯥꯡꯕꯅꯤ ꯃꯤꯅ ꯐꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯅꯣꯛꯅꯤꯡꯕ ꯐꯅ ꯅꯣꯛꯅꯁꯅꯨ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯕꯤꯅꯤ ꯑꯩꯒꯤ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯕꯤꯅꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯇꯥꯏꯕꯪꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯎꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯕꯤ ꯐꯖꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯟꯅ ꯄꯨꯖꯔꯛꯄ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯀꯃꯦꯟꯇꯁꯨ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ